ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯏꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯆꯥ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯇꯧꯅ ꯇꯧꯅ ꯃꯆꯤꯟꯗꯁꯨ ꯄꯣꯔꯣꯛ ꯁꯣꯜꯂꯤ꯫ ꯁꯨꯃꯥꯡ ꯊꯦꯜꯂꯣ, ꯌꯦꯟꯅ ꯈꯥꯂꯨ ꯈꯥꯒꯁꯦ ꯋꯥꯏ ꯁꯤꯇꯣꯛꯇꯅ ꯈꯔ ꯇꯧꯕ ꯌꯥꯕꯅꯤ꯫ ꯁꯨꯃꯥꯡꯁꯤꯁꯨꯅꯦ ꯅꯥꯄꯤ ꯍꯧꯖꯤꯜꯂꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯗꯁꯨ ꯉꯥꯏꯔꯒ ꯂꯩꯔꯤꯁꯤꯕꯨ ꯅꯠꯇꯦ, ꯑꯩꯁꯤ ꯁꯤꯈ꯭ꯔꯕꯗꯤ ꯀꯅꯥ ꯉꯥꯏꯍꯧꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯄꯥ ꯑꯃꯒꯤ ꯃꯁꯛꯅꯦ, ꯃꯆꯥꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯥ ꯑꯃꯅꯦ, ꯆꯞ ꯃꯥꯟꯅꯩꯖꯩꯗꯀꯣ, ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯋꯥꯠꯇꯦ꯫ ꯏꯕꯣꯍꯜꯅ, ꯑꯩ ꯀꯔꯤꯅꯣ ꯃꯃꯥ, ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯗꯧꯅ ꯅꯈꯣꯜꯅꯤꯅ ꯌꯥꯛꯑꯗꯅ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ꯫ ꯇꯥꯅꯤꯡꯉꯣꯏ, ꯑꯩꯅꯕꯨ ꯉꯥꯡꯂꯛꯑꯗꯤꯅꯦ ꯇꯥꯅꯤꯡꯉꯣꯏꯌꯦ꯫ ꯑꯌꯨꯛꯁꯤꯗ ꯐꯤꯔꯣꯜꯒ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯒꯦ ꯍꯥꯏꯔꯤꯅꯣ? ꯀꯩꯅꯣꯅꯤꯍꯦ, ꯑꯌꯨꯛꯀꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯀꯗꯣꯏꯅꯤ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯃꯈꯜ ꯑꯃꯅꯤꯅꯦ ꯁꯤꯁꯨ꯫ ꯍꯣꯏꯅꯦ, ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯅꯥꯟꯅ ꯃꯀꯦ ꯁꯦꯝꯂꯒ ꯊꯣꯛꯂꯛꯄꯤꯔꯛꯄꯁꯤꯗ ꯍꯪꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯕꯨ ꯅꯍꯥꯟꯈꯩꯗꯤ ꯀꯦꯗꯕ꯭ꯔꯅꯦ? ꯑꯩꯗꯤ ꯐꯅ ꯅꯥꯜꯂꯕꯣꯏ ꯅꯤꯡꯗꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯩ ꯁꯝꯒꯁꯦ ꯃꯄꯣꯛꯀ ꯀꯥꯏꯔꯕ꯭ꯔꯅꯦ? ꯑꯁ, ꯃꯁꯤꯒꯤ ꯆꯔꯣꯏ ꯅꯨꯄꯤꯁꯤꯗ ꯍꯪꯕꯅ ꯀꯥꯟꯅꯔꯣꯏ, ꯍꯟꯗꯣꯛꯁꯦ, ꯃꯤꯡꯁꯦꯜꯁꯦ ꯑꯝꯇ ꯌꯦꯡꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯖꯤꯛ ꯏꯟꯊꯣꯛꯂꯒ ꯃꯪꯒꯣꯜꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯅꯍꯥꯟꯈꯩꯗꯒꯤ ꯉꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯩ꯫ ꯀꯥꯟꯗꯦ, ꯅꯨꯃꯤꯠ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯆꯠꯂꯒꯦ꯫ ꯑꯩ ꯃꯃꯥ, ꯑꯩ ꯊꯣꯛꯑꯦꯀꯣ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯈꯣꯏ ꯃꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯔꯤꯅꯣꯃ ꯇꯧꯏ꯫ ꯍꯅꯨꯊꯪꯗ ꯏꯔꯥꯡ ꯂꯥꯛꯄꯒꯤꯅꯦ ꯆꯩꯅꯝ ꯅꯝꯕ ꯑꯃ ꯌꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯈꯪꯉꯤ, ꯑꯩꯁꯨ ꯃꯦꯝꯆꯥꯅꯤꯗꯅ, ꯁꯤꯗꯩꯗꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯒꯦꯕ ꯍꯧꯖꯤꯛ꯫ ꯃꯦꯝꯆꯥ ꯏꯃꯨꯡꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯩꯖꯨꯞꯅ ꯀꯨꯞꯁꯤꯜꯂꯒ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯍꯧꯒꯠ! ꯅꯄꯥ ꯐꯥꯎ ꯏꯔꯥꯡ ꯇꯧꯕ ꯆꯠꯈ꯭ꯔꯦ, ꯅꯪꯅ ꯁꯤꯗ ꯇꯨꯝꯕꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯁꯤ ꯏꯀꯥꯏꯗ꯭ꯔꯣ? ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯃꯁꯦ, ꯐꯩꯖꯨꯞꯁꯦ ꯆꯤꯡꯊꯣꯛꯇ꯭ꯔꯤꯉꯩ ꯍꯦꯛ ꯌꯥꯔꯣꯏꯕ꯫ ꯍꯧꯒꯠꯂꯣꯗꯤ ꯍꯧꯒꯠꯂꯨꯗꯅ꯫ ꯑꯁ, ꯀꯩꯅꯣꯏꯕ ꯐꯩꯖꯨꯞꯗ ꯆꯤꯡꯊꯣꯔꯤꯗꯨꯕꯣ? ꯏꯪꯉꯦꯃꯦ, ꯄꯤꯔꯛꯑꯣ ꯐꯩꯖꯨꯞꯇꯣ꯫ ꯍꯥꯏ, ꯍꯧꯖꯤꯛ ꯇꯨꯝꯕ ꯃꯇꯝꯂꯥ? ꯍꯥ? ꯎꯆꯦꯛ ꯐꯥꯎꯕ ꯃꯀꯣꯟꯗ ꯂꯩꯅꯗ꯭ꯔꯕꯅꯤ, ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯐꯩꯖꯨꯞꯇꯣ ꯄꯤꯔꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯦ ꯃꯁꯦ꯫ ꯍꯧꯒꯠꯂꯣ, ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯦ ꯐꯣꯏꯔꯨ ꯂꯥꯛꯑꯣ꯫ ꯉꯥꯟꯕꯅ, ꯉꯝꯃꯔꯣꯏ, ꯄꯥꯎꯗ ꯇꯧꯍꯜꯂꯣ, ꯑꯩ ꯅꯥꯄꯤ ꯄꯥꯏꯕ ꯌꯥꯗꯦꯕ, ꯃꯍꯤꯛꯅ ꯆꯤꯛꯀꯅꯤꯕ ꯏꯃꯥ꯫ ꯍꯦ, ꯑꯩꯅ ꯍꯦ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯁꯠ ꯍꯧꯒꯠꯂꯣ, ꯏꯃꯥ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ꯫ ꯏꯃꯥꯒꯤ ꯃꯁꯤꯡ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ, ꯁꯠ ꯍꯧꯒꯠꯂꯣ꯫ ꯍꯧꯒꯠꯂꯦ, ꯑꯩꯗꯤ ꯃꯁꯤꯡ ꯐꯠꯇꯕ ꯏꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯏꯪ ꯇꯞꯆꯕꯅꯤ, ꯑꯗꯨꯅ ꯍꯧꯒꯠꯆꯔꯛꯂꯒꯦ꯫ ꯐꯖꯔꯕ ꯃꯩꯊꯣꯡꯁꯦ ꯍꯥꯟꯅ ꯑꯝꯇ ꯇꯥꯊꯣꯛꯈꯤꯒꯦ, ꯑꯗꯨꯒ ꯅꯥꯄꯤꯗꯨ ꯐꯣꯏꯔꯒꯦ꯫ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ, ꯀꯩ ꯀꯥꯟꯅꯗꯕꯗ ꯉꯥꯎꯁꯤꯟꯅꯔꯤꯅꯣ? ꯁꯠ ꯇꯧꯔꯣ, ꯏꯃꯥ ꯆꯥ ꯂꯣꯟꯕꯤꯔꯛꯂꯒꯦ꯫ ꯉꯥꯟꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄ ꯂꯣꯏꯔꯒ ꯌꯣꯠꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯁꯨꯃꯥꯡꯒꯤ ꯅꯥꯄꯤꯁꯤꯡꯗꯨ ꯐꯥꯜꯂꯤ꯫ ꯃꯃꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯆꯥ ꯄꯨꯊꯣꯔꯛꯏ꯫ ꯉꯥꯟꯕꯅ, ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯔꯤ ꯌꯥꯝ ꯉꯥꯡꯅꯩꯀꯣ꯫ ꯏꯃꯥꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯧꯀꯣ, ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯧꯔꯤꯕ? ꯈꯪꯗꯦ ꯑꯩꯁꯨ, ꯀꯠꯇꯨ ꯀꯔꯪꯒ ꯇꯧꯔꯗꯤ ꯑꯩꯗꯤ ꯌꯨꯝꯗꯒ ꯂꯩꯔꯣꯏꯗꯧꯅꯤ꯫ ꯏꯃꯥꯅ ꯈꯔ ꯉꯥꯡ ꯋꯥꯏꯁꯤꯅꯤꯀꯣ ꯑꯩꯗꯤ꯫ ꯑꯣ, ꯑꯗꯨꯕꯣꯕ, ꯃꯔꯝꯗꯣ ꯍꯥꯏꯕꯗꯤ ꯌꯥꯏꯗꯅ ꯏꯃꯥꯗ꯫ ꯅꯪꯅ ꯍꯥꯏꯗꯅ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯈꯪꯗꯧꯔꯤꯒꯦ? ꯍꯥꯏꯔꯣꯏ, ꯏꯃꯥꯕꯨ ꯌꯥꯝ ꯁꯤꯡꯕꯗꯥꯏꯅꯦ꯫ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩꯅ ꯁꯦꯜ ꯈꯔ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯕꯗꯤ ꯍꯦꯛꯇ ꯇꯥꯟꯅꯔꯒ ꯐꯥꯏ, ꯑꯗꯨꯒ ꯄꯥꯕꯅ ꯐꯣꯡꯅ ꯇꯧꯕ ꯊꯕꯛꯇꯤ ꯈꯪꯕ ꯉꯝꯗꯦꯅꯦ꯫ ꯃꯦꯝꯆꯥ ꯋꯥꯗꯤ ꯉꯥꯡꯗꯦ, ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯁꯣꯝꯗ ꯏꯕꯣꯍꯜ ꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯃꯆꯥꯒꯤ ꯄꯣꯠꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯇꯥꯊꯣꯠꯂꯩ ꯑꯌꯨꯛ ꯑꯗꯨꯗ ꯇꯞꯇꯥ ꯃꯈꯩ ꯀꯦꯊꯔꯒ ꯄꯣꯠꯐꯝ ꯐꯝꯂꯤ꯫ ꯑꯩꯃ, ꯇꯥ ꯏꯕꯣꯍꯜꯁꯦ ꯑꯥꯗ ꯂꯥꯛꯏꯅꯦ꯫ ꯁꯝꯒꯁꯦ ꯑꯝꯇ ꯁꯦꯝꯖꯤꯟꯒꯦ꯫ ꯇꯥ ꯏꯕꯣꯍꯜ, ꯀꯗꯥꯏꯗ ꯆꯠꯊꯣꯛꯄꯤꯗꯣꯏꯅꯣ? ꯑꯌꯨꯛꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯅꯥꯟꯅ ꯆꯠꯄꯤꯔꯤꯕꯗꯨꯕꯣ? ꯀꯩꯅꯣ, ꯅꯪ ꯅꯥꯛꯇ ꯂꯥꯛꯏꯅꯦ ꯀꯩꯅꯣꯅꯦ? ꯑꯩꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗ ꯆꯣꯞꯇꯅꯕ ꯀꯦꯊꯔꯛꯏꯅꯦ꯫ ꯇꯥ ꯏꯕꯣꯍꯜꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ, ꯑꯗꯣ ꯌꯨꯝꯒꯤ ꯏꯆꯦꯗꯨꯅ ꯈꯪꯈ꯭ꯔꯒ ꯑꯃꯨꯛ ꯁꯥꯎꯅꯤꯀꯣ, ꯑꯩꯗꯤ ꯈꯠꯅꯕꯒ ꯉꯝꯖꯔꯣꯏ꯫ ꯍꯦꯔꯥ,
ꯃꯥꯅ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯔꯛꯄꯒ ꯌꯥꯄꯣꯟꯇꯦ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯃꯄꯥꯝ ꯌꯧꯔꯦꯗꯅ ꯑꯗꯣ 이반이ꯁꯨ ꯅꯣꯡꯃꯗꯤ ꯂꯩꯀꯣꯜꯗ ꯀꯔꯤꯅꯣ ꯀꯣꯏꯊꯣꯛꯂꯨꯁꯤꯗꯅ ꯀꯩ ꯍꯥꯏꯒꯦ ꯑꯩꯒꯤꯗꯤ ꯌꯥꯏꯗ ꯃꯇꯝ ꯁꯪꯕ ꯑꯃ ꯍꯦꯛꯇꯗ ꯆꯠꯁꯤ ꯋꯥꯈꯜꯒꯁꯦ ꯆꯠꯊꯣꯛꯃꯟꯗꯕꯒꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯁꯤꯜꯂꯤ ꯑꯗꯣ ꯀꯔꯤ ꯆꯥꯅꯤꯌꯦ ꯑꯩꯒꯤ ꯄꯣꯠꯐꯝꯁꯤ ꯂꯥꯛꯄꯁꯤꯗꯤ ꯌꯣꯡꯁꯥ ꯈꯔ ꯄꯨꯈꯤꯒꯦꯔꯣ ꯏꯔꯣꯟꯕ ꯆꯥꯕꯤꯔꯨꯁꯣ ꯍꯣꯏꯅꯦ ꯈꯔ ꯄꯤꯔꯧꯅꯦ ꯑꯣ ꯑꯗꯨꯗꯒꯤ ꯃꯔꯨ ꯈꯔ ꯇꯣꯡꯕꯗꯣ ꯑꯗꯨꯗꯣ ꯁꯦꯜꯁꯤ ꯂꯧꯔꯣ ꯁꯤꯗꯤ ꯁꯦꯜ ꯃꯄꯨꯝꯅꯤꯅꯦ ꯁꯤꯗꯤ ꯑꯩꯗꯤ ꯍꯟꯅꯕ ꯂꯩꯖꯗꯦꯀꯣ ꯄꯨꯕꯤꯈ꯭ꯔꯣ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯒꯦ ꯀꯔꯤꯒꯤ ꯍꯌꯦꯡ ꯂꯧꯗꯣꯏꯕ ꯉꯁꯤꯁꯨ ꯂꯧꯍꯧ ꯍꯌꯦꯡꯁꯨ ꯂꯧꯍꯧ ꯀꯩꯅꯣ ꯁꯦꯝꯃꯦ ꯄꯥꯏꯁꯤꯜꯂꯣ ꯄꯤꯔꯛꯂꯕꯅꯤꯅ ꯂꯧꯁꯜꯂꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯆꯥꯅꯔꯕꯤ ꯂꯩꯍꯧꯔꯣ ꯆꯠꯂꯦ ꯂꯩꯖꯍꯧꯔꯦ ꯇꯥꯊꯣꯠꯂꯦ ꯑꯩꯒꯤ ꯐꯖꯔꯕ ꯁꯛꯇꯝꯁꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯏꯋꯥ ꯏꯄꯨꯔꯣꯏꯕꯗꯨꯁꯨ ꯐꯠꯇꯦ ꯑꯗꯨꯅ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩ ꯏꯄꯥꯝꯗ ꯊꯣꯛ ꯍꯜꯂꯛꯄꯅꯤꯗꯅ ꯑꯩꯁꯨ ꯑꯇꯣꯞꯄ ꯂꯥꯏꯕꯛ ꯌꯦꯡꯍꯧꯅꯕ ꯑꯁꯤꯒꯨꯝꯕ ꯍꯅꯨ ꯍꯟꯊꯤꯁꯤꯡꯁꯦ ꯈꯔ ꯌꯥꯝꯅ ꯂꯥꯛꯑꯗꯤ ꯐꯗꯧꯅꯤ ꯁꯦꯜꯐꯝ ꯑꯃ ꯈꯪꯍꯧꯅꯕ ꯁꯣꯝꯗ ꯏꯕꯣꯍꯜ ꯂꯝꯕꯤꯗ ꯌꯣꯡꯆꯥꯛꯁꯤꯡꯗꯨ ꯄꯥꯏꯔꯒ ꯂꯥꯛꯏ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯦꯜ ꯍꯪꯂꯛꯂꯒ ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯗꯧꯔꯤꯁꯤꯕꯣ ꯃꯥꯒꯤ ꯐꯤ ꯃꯈꯥꯗ ꯊꯝꯂꯝꯕ ꯁꯦꯜꯗꯣ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯅ ꯍꯦꯛ ꯂꯧꯏꯁꯦ ꯃꯥ ꯈꯪꯕꯅꯤ ꯑꯌꯥꯝꯕ ꯁꯦꯜꯅꯤꯅꯦ ꯑꯩꯅ ꯄꯤꯊꯣꯛꯂꯝꯃꯤꯗꯣ ꯑꯩꯅ ꯊꯣꯛꯄ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂ ꯂꯣꯏꯔꯦ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯊꯣꯡꯒꯥꯜꯗ ꯇꯞꯅ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯁꯨꯃꯥꯡꯒꯤ ꯅꯥꯄꯤ ꯐꯥꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛ ꯅꯥꯏꯔꯛꯏ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯥꯐꯕ ꯀꯇꯟꯁꯦ ꯅꯥꯄꯤꯒ ꯐꯣꯏꯔꯝꯃꯤꯁꯤꯕꯣ ꯅꯃꯥꯅꯒ ꯀꯔꯤ ꯏꯁꯧ ꯂꯥꯡꯁꯤꯟꯕꯤꯔꯒꯦ ꯏꯃꯥꯅ ꯏꯁꯧ ꯀꯔꯤꯁꯨ ꯂꯥꯡꯁꯤꯜꯂꯛꯇꯤꯌꯦ ꯄꯥꯕꯨꯗꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯤ ꯑꯃꯣꯝꯒ ꯋꯥꯏꯅꯔꯨꯕ ꯃꯥꯜꯂꯤꯗ ꯍꯩꯁ ꯀꯔꯤꯅꯣ ꯃꯥꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯤ ꯀꯥꯏꯅ ꯍꯥꯏꯁꯤꯕꯣ ꯏꯆꯥꯅꯨꯄꯥꯁꯤꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯤꯕꯗꯨꯅ ꯉꯁꯤꯈꯛ ꯊꯕꯛ ꯇꯧꯕꯁꯤꯗ ꯁꯛ ꯀꯥꯛꯂꯤꯕ ꯍꯥꯏꯗꯨꯔꯣ ꯇꯥꯅꯤꯡꯗꯦꯗ ꯄꯥꯕ ꯏꯃꯥꯗꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯈꯤꯕꯅꯤ ꯃꯥꯏ ꯐꯤ ꯃꯈꯥꯗ ꯊꯝꯂꯝꯕ ꯁꯦꯜ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯄꯥꯕꯅ ꯂꯧꯊꯣꯛꯂꯒ ꯌꯣꯡꯗ ꯇꯟ ꯌꯦꯟꯕꯗꯧꯅ ꯌꯦꯟꯕꯤꯔꯨꯔꯕꯅꯤꯅ ꯉꯥꯡꯅꯕꯤꯔꯨꯔꯣ ꯀꯔꯤꯅꯣ ꯃꯁꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯣ ꯅꯪꯁꯨ ꯅꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯋꯥ ꯉꯥꯡꯕꯗ ꯀꯣꯆꯤ ꯈꯣꯔꯥꯡ ꯑꯃ ꯀꯣꯠꯂꯗꯅ ꯐꯣꯏꯍꯧꯔꯣ ꯅꯥꯄꯤꯗꯣ ꯏꯆꯥ ꯅꯨꯄꯥꯅꯤꯅ ꯀꯩꯗꯧꯕꯒꯤ ꯄꯥꯈꯪ ꯐꯥꯔꯛꯂꯤꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯑꯩꯅ ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯏꯅꯤꯡ ꯇꯝꯂꯝꯕꯅꯤꯅꯦ ꯑꯩ ꯇꯥꯏꯀꯣ ꯄꯥꯕ ꯑꯩꯁꯦ ꯄꯥꯈꯪ ꯐꯥꯅꯤꯡꯗ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯍꯥꯏꯔꯨꯔꯒ ꯁꯣꯏꯗꯅ ꯄꯣꯛꯂꯛꯄꯅꯤ ꯀꯥꯏ ꯍꯥꯏꯔꯛꯀꯅꯤ ꯏꯄꯥꯅꯤ ꯀꯥꯏꯅꯅꯦ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯛꯀꯦ ꯇꯧꯏ ꯑꯩꯗ ꯈꯔ ꯊꯨꯅ ꯆꯪꯍꯧꯔꯒꯦ ꯃꯃꯥꯅꯦ ꯃꯆꯥꯅꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯅꯨꯄꯤ ꯆꯥꯛ ꯊꯣꯡꯂꯤꯔꯣ ꯅꯪꯕꯣ ꯑꯩꯅꯅꯦ ꯌꯣꯡꯆꯥꯛ ꯈꯔ ꯂꯩꯔꯛꯄꯅꯤ ꯏꯔꯣꯟ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦ ꯌꯣꯡꯆꯥꯛꯀ ꯂꯥꯏꯔꯤ ꯑꯩꯒꯤ ꯐꯤ ꯃꯈꯥꯗ ꯁꯦꯜ ꯊꯝꯂꯝꯕꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯂꯧꯊꯣꯛꯂꯒ ꯄꯨꯈꯤꯕꯅꯦꯕ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯤ ꯂꯩꯔꯛꯏꯅꯤ ꯀꯥꯏꯅ ꯀꯗꯥꯏ ꯁꯦꯜ ꯑꯔꯦꯝꯕꯗꯨ ꯄꯤꯔꯛꯑꯣ ꯍꯣꯔꯦꯟ ꯐꯤ ꯁꯥꯅꯕ ꯂꯪ ꯂꯩꯗꯧꯔꯤꯅꯤ ꯍꯩꯃ ꯀꯔꯤꯅꯣ ꯇꯨꯃꯤ ꯂꯩꯔꯤꯁꯤꯕꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯈꯪꯉꯤꯅꯦ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ ꯈꯪꯍꯧꯗ ꯂꯧꯈꯠꯂꯦ ꯋꯥꯅꯤ ꯉꯥꯏꯈꯣꯁꯦ ꯐꯥꯟꯁꯤꯗ ꯑꯃꯨꯛꯇ ꯐꯝꯊꯧ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦꯕ ꯍꯤꯡꯉꯣꯏ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩꯅꯅꯦ ꯂꯝꯕꯤꯗ ꯇꯟ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯔꯦꯝꯕꯗꯨꯅ ꯌꯣꯡꯆꯥꯛꯁꯦ ꯂꯩꯔꯛꯂꯤꯕꯅꯤ ꯑꯩꯁꯦ ꯃꯔꯝ ꯌꯥꯝ ꯃꯣꯛꯇ꯭ꯔꯣ ꯍꯤꯟꯖꯥꯡꯒ ꯂꯩꯔꯤꯕꯁꯦ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯀꯔꯤ ꯆꯥꯅꯔꯤꯒꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯌꯥ ꯏꯒꯠꯂꯤꯕꯗꯨꯕꯣ ꯇꯟ ꯆꯥꯔꯒ ꯌꯣꯡꯆꯥꯛꯁꯨ ꯂꯩꯔꯛꯂꯦ ꯐꯔꯦ ꯑꯗꯣ ꯁꯦꯜꯗꯣ ꯑꯌꯥꯝꯕꯅꯤ ꯑꯗꯨꯅ ꯈꯔ ꯂꯦꯝꯃꯝꯈꯤꯅꯦꯕ ꯀꯔꯥꯏꯅ ꯄꯤꯔꯛꯑꯣ ꯏꯃꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ ꯂꯩꯇꯦ ꯍꯥꯏ ꯋꯥꯅꯤ ꯑꯩꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯍꯩ ꯃꯄꯥ ꯃꯆꯣꯏ ꯉꯥꯡꯒꯅꯨ ꯁꯦꯜꯗꯣ ꯃꯤꯗ ꯄꯤꯊꯣꯛꯂꯝꯂꯤꯕ꯭ꯔꯥꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯗ ꯄꯤꯔꯝꯂꯤꯕꯅꯣ ꯀꯔꯤ ꯋꯥꯍꯪꯅꯣ ꯃꯃꯥ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯁꯤꯕꯣ ꯅꯠꯇꯦ ꯃꯥꯟꯅꯕ ꯋꯥꯍꯪꯁꯤꯗ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯨꯅ ꯍꯦꯛꯇ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯈꯔ ꯁꯤꯡꯅꯤ ꯈꯔ ꯂꯩꯔꯒ ꯍꯧꯖꯤꯛꯀꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕ ꯌꯣꯡꯆꯥꯛꯁꯤ ꯏꯔꯣꯜꯂꯣ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯊꯣꯛꯄꯤꯔꯤꯕꯗꯨꯅ ꯊꯕꯛ ꯁꯨꯅꯤꯗꯤ ꯈꯪꯗꯦ ꯁꯦꯜ ꯂꯧꯊꯣꯛꯅꯤꯗꯤ ꯈꯪꯉꯤ ꯉꯁꯤ ꯑꯩꯅꯅꯦ ꯃꯁꯤꯡ ꯂꯥꯛꯇꯅ ꯆꯥꯛꯇ ꯍꯨ ꯍꯥꯞꯄꯒ ꯊꯣꯛ ꯍꯥꯠꯇꯣꯛꯀꯅꯤꯀꯣ ꯀꯔꯤ ꯍꯥꯏꯕ ꯃꯃꯥ ꯅꯪꯒꯤ ꯋꯥꯍꯩꯗꯨꯗꯤ ꯈꯔ ꯍꯦꯃꯟꯗ꯭ꯔꯥ
ꯆꯠꯀꯦ ꯇꯧꯔꯝꯕ ꯈꯣꯡꯁꯦ ꯃꯊꯟꯗ ꯍꯦꯛꯇ ꯐꯥꯁꯤꯟꯈꯤꯕꯗꯧ ꯇꯧꯏ ꯋꯥꯅꯤ ꯍꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯒꯨꯝꯕ ꯄꯥꯞ ꯆꯦꯟꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯀꯣ ꯑꯩ ꯁꯤꯈꯤꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯀꯣ ꯄꯨꯟꯁꯤꯔꯣꯜ ꯁꯥꯟꯅꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯏꯁꯧꯗꯣ ꯂꯥꯡꯂꯅꯨ ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡꯂꯣ ꯍꯨꯗꯤ ꯍꯥꯞꯂꯝꯒꯅꯨꯀꯣ ꯍꯥꯞꯂꯕꯁꯨ ꯅꯪ ꯍꯥꯟꯅ ꯆꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯆꯥ ꯏꯁꯧ ꯂꯥꯡꯗꯅ ꯆꯥꯛ ꯃꯩꯗꯨ ꯊꯥꯒꯠꯂꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯅꯕ ꯃꯇꯝꯅꯤ ꯉꯥꯟꯕ ꯃꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗ ꯋꯥꯔꯛꯂ ꯃꯥꯜꯂꯤ ꯃꯇꯥꯎ ꯄꯨꯟꯁꯤꯕ ꯍꯣꯏꯗ ꯂꯥꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯍꯦꯛꯇ ꯀꯧꯔꯛꯏ ꯄꯨꯟꯁꯤꯕ ꯏꯇꯥꯎ ꯇꯥꯔꯕꯣ ꯄꯨꯟꯁꯤꯕꯅ ꯃꯥꯏ ꯀꯥ ꯃꯅꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯑꯣ ꯃꯄꯥꯟꯗ ꯂꯥꯎꯗ꯭ꯔꯁꯨ ꯑꯩ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯣ ꯏꯁ ꯈꯣꯟꯗꯥꯁꯤꯗꯤ ꯀꯩꯗꯧꯏꯅꯣ ꯅꯪꯕꯣ ꯑꯥꯏ ꯀꯦꯊꯔꯒ ꯂꯩꯔꯝꯃꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯩꯁꯨꯝ ꯆꯠꯂꯣꯏꯗ ꯑꯗꯣ ꯀꯩ ꯂꯩꯒꯦ ꯅꯪ ꯂꯥꯛꯏꯁꯤꯕꯣ ꯀꯩꯝ ꯂꯩꯇꯦꯗ ꯑꯗꯣ ꯏꯕꯥꯏꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯇꯧꯁꯤꯗꯅ ꯏꯃꯥꯅ ꯌꯨꯝꯗ ꯉꯥꯡꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯅꯈꯣꯏꯗꯤ ꯀꯩꯝ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯗꯕꯩ ꯆꯥꯈꯤꯕ ꯆꯥꯛ ꯐꯥꯎꯅꯦ ꯑꯣ ꯅꯈꯣꯏ ꯉꯥꯡꯉꯀꯥꯟꯁꯤꯗ ꯏꯌꯥꯝꯕ ꯊꯦꯝꯕꯨꯡ ꯍꯣꯏ ꯊꯕꯛ ꯆꯠꯄꯅꯦ ꯃꯈꯣꯏꯗ ꯍꯦꯛꯇ ꯍꯥꯏꯔꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯦꯅ ꯌꯥꯎꯕ ꯌꯥꯔꯛꯀꯗ꯭ꯔꯣ ꯇꯨ ꯅꯪꯒꯤ ꯑꯗꯨꯝ ꯋꯥꯍꯩꯗꯨꯗꯅꯦ ꯑꯩꯅ ꯃꯤꯠꯀ ꯂꯣꯏ ꯍꯜꯂꯤꯁꯦ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯌꯥꯗ꯭ꯔꯒ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯍꯪꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯇꯣꯞꯄꯗꯨꯁꯨ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯒꯅ ꯀꯝꯗꯧꯕ ꯏꯇꯥꯎ ꯉꯥꯟꯕ ꯑꯗꯩꯗꯤ ꯑꯩ ꯇꯞ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯦ ꯅꯠꯇꯦ ꯃꯥꯅꯁꯨ ꯊꯕꯛ ꯆꯠꯄ ꯍꯧꯔꯁꯤꯅ ꯍꯧꯗꯣꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕꯅ ꯇꯧ ꯂꯩ ꯍꯥꯏꯕꯅꯤꯗ ꯈꯣꯏꯗꯧ ꯁꯧꯒꯠꯂꯛꯀꯅꯤꯀꯣ ꯈꯣꯏꯗꯧꯅ ꯁꯧꯒꯠꯄ ꯌꯥꯔꯗꯤ ꯄꯨꯛꯇꯤ ꯁꯧꯒꯠꯇ꯭ꯔꯁꯨ ꯌꯥꯔꯦꯗ ꯅꯄꯥꯗꯣ ꯇꯧꯔꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯦꯅꯤꯡꯗꯦ ꯅꯁꯛꯇꯣ ꯅꯪꯒꯤꯁꯦ ꯈꯥꯏꯕ ꯂꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯁ ꯄꯨꯟꯁꯤꯕ ꯅꯪꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯕ ꯍꯟꯗꯣꯁꯦ ꯉꯥꯛꯇ ꯇꯨꯝꯒꯦꯕ ꯊꯕꯛꯀꯤ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯍꯪꯂꯨꯔꯁꯤ ꯅꯨꯄꯤꯗꯧꯅ ꯆꯒꯠ ꯉꯥꯡꯗꯅ ꯁꯨꯝ ꯂꯩ ꯇꯜꯂꯦꯕ ꯑꯦ ꯃꯥꯅꯒ ꯁꯨꯝ ꯁꯥꯖꯤꯜꯂꯤ ꯇꯨꯝꯕꯤꯌꯨ ꯑꯩ ꯐꯃꯨꯡꯗꯣ ꯏꯇꯥꯎ ꯐꯖꯕ ꯅꯪꯅ ꯇꯨꯝꯅꯕꯅ ꯐꯖꯅ ꯁꯦꯝꯖꯤꯜꯂꯒ ꯊꯝꯕꯤꯔꯝꯅꯦ ꯑꯩꯅ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯆꯥꯏ ꯍꯥꯏꯅ ꯊꯝꯃꯝꯃꯣ ꯇꯥꯟꯅꯔ ꯀꯥꯎꯗꯧꯅꯤ ꯏꯕꯂꯝ ꯑꯩ ꯈꯣꯡ ꯑꯝꯇ ꯍꯥꯝꯂꯨꯈꯤꯒꯦ ꯅꯁꯛꯇꯨ ꯎꯕꯗꯅꯦ ꯄꯨꯛ ꯁꯧꯒꯠꯂꯤ ꯑꯩ ꯁꯣꯝꯗ ꯇꯥꯊꯣꯠꯂꯩꯗꯨ ꯆꯥꯛ ꯇꯣꯛꯂꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯤꯡꯁꯦꯜ ꯑꯃ ꯄꯥꯏꯔꯒ ꯌꯦꯡꯂꯤ ꯃꯃꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩ ꯕꯦꯝꯃ ꯐꯖꯕꯤ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯜꯂꯤꯛꯁꯤꯗꯤ ꯂꯣꯏꯁꯤꯟꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥ ꯅꯠꯇꯦ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯩꯅ ꯇꯧꯕꯗꯨꯔꯣ ꯅꯪꯅ ꯉꯥꯏꯔꯤꯁꯦ ꯑꯁ ꯀꯔꯤꯅꯣ ꯏꯃꯥ ꯁꯣꯝꯗ ꯑꯩꯒꯤ ꯃꯥꯏ ꯐꯖꯕꯤꯁꯤꯗ ꯎꯔꯤꯡ ꯊꯨꯡꯂꯛꯄꯒꯤ ꯋꯥꯈꯜ ꯈꯔ ꯋꯥꯔꯤꯉꯩꯁꯤꯗꯅꯦ ꯀꯣꯜꯂꯤꯛ ꯑꯩ ꯑꯣ ꯐꯩ ꯅꯪ ꯊꯤꯕꯣꯡ ꯆꯥꯊꯣꯛꯂꯒ ꯐꯦꯡꯅꯤ ꯈꯪꯗꯕ ꯀꯣꯟꯁꯦ ꯏꯃꯥ ꯍꯧꯖꯤꯛ ꯂꯥꯛꯇꯅ ꯂꯪꯕ ꯇꯥꯔꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗꯨ ꯁꯥꯎꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯗꯨꯗ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯂꯪꯉꯤ ꯇꯥꯊꯣꯠꯂꯩꯗꯨ ꯃꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯃꯃꯥꯕꯨ ꯈꯥꯝꯂꯛꯏ ꯑꯁ ꯀꯔꯤꯅꯣ ꯏꯃꯥ ꯀꯣꯟꯁꯤꯡꯗꯨꯕꯨ ꯍꯦꯛꯇ ꯂꯪꯉꯦ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯁꯨꯃꯥꯏꯅꯒ ꯇꯧꯔꯛꯇꯧ ꯃꯥꯟꯗꯦ ꯑꯗꯨꯒꯗꯤ ꯑꯁ ꯆꯪꯈ꯭ꯔꯒ ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯄꯥꯏꯔꯛꯂꯒ ꯂꯪꯊꯣꯔꯛꯏ ꯋꯥꯅꯤ ꯌꯦꯡꯉꯨꯅꯦ ꯆꯩꯁꯦꯡꯒꯁꯤ ꯊꯣꯡꯒꯥꯎꯕ ꯌꯧꯈꯤꯗꯧꯔꯦ ꯍꯥꯏꯕꯅꯤ ꯑꯁ ꯀꯌꯥꯝ ꯀꯟꯅ ꯂꯪꯉꯤꯅꯣ ꯁꯤꯕꯣ ꯂꯪꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯏꯃꯥꯅ ꯂꯪꯊꯣꯛꯂꯤꯕ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯈꯨꯜꯂꯒ ꯐꯖꯅ ꯑꯃꯨꯛꯇ ꯐꯦꯡꯗꯣꯛꯎꯅꯦ ꯀꯣ ꯃꯁꯛꯁꯤꯒ ꯃꯋꯥ ꯅꯥꯏꯔꯒ ꯆꯠꯅꯗꯕꯤꯁꯤꯗꯤ ꯍꯧꯖꯤꯛꯅ ꯂꯩꯁꯥꯕꯤꯒꯁꯨ ꯁꯥꯔꯒ ꯅꯨꯄꯥꯒꯁꯨ ꯀꯣꯏꯗꯅ ꯇꯧꯔꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤꯅꯦ ꯅꯈꯧꯔꯤꯗꯣ ꯃꯦꯠꯂꯒꯅꯦ ꯍꯩ ꯍꯥꯠꯀꯗꯧꯅꯤꯀꯣ ꯀꯤꯖꯔꯦꯗ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯗꯤꯍꯦꯗꯨꯒ ꯆꯥꯟꯅꯕ ꯋꯥ ꯈꯔꯁꯨ ꯉꯥꯡꯂꯣ ꯅꯠꯇꯦ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯕꯁꯤꯕꯨ ꯀꯅꯥꯅ ꯄꯥꯝꯅꯒꯦ ꯃꯇꯥꯡ ꯃꯇꯝꯗ ꯌꯥꯔꯛꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯏꯁꯦ ꯏꯃꯥꯅ ꯐꯥꯎ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯄꯥꯝꯕ ꯍꯥꯏꯔꯦ ꯂꯩꯕ ꯅꯠꯇꯦ ꯍꯥꯏ ꯌꯨꯝꯁꯤꯗ ꯂꯩꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯋꯥꯗꯨꯅ ꯈꯜꯂꯤ ꯅꯥꯏꯊꯣꯛꯎꯔꯦ ꯍꯥ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯥ ꯐꯠꯇꯦꯗꯅ ꯍꯜꯂꯛꯂꯒ ꯂꯩꯔꯦ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯇꯥꯅ ꯂꯦꯝꯅ ꯂꯩꯌꯣ ꯍꯥꯏꯕꯅꯤꯅꯦ ꯂꯦꯝꯅ ꯅꯨꯄꯥ ꯍꯥꯏꯗꯨꯗꯤ ꯃꯇꯝꯅ ꯄꯨꯔꯛꯇꯅ ꯑꯃꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯆꯁꯠꯅꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯟꯈ꯭ꯔꯒ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯅꯄꯥꯒꯨꯝꯕ ꯏꯕꯨꯍꯜꯗꯨꯒ ꯏꯔꯥꯡ ꯇꯧꯅꯗꯅ ꯏꯁ ꯑꯩꯗꯤꯅꯦ ꯈꯜꯂꯨꯔꯒ ꯑꯣꯕꯨ ꯑꯣꯅꯤꯡꯉꯤꯅꯦ ꯅꯁꯛꯁꯤꯡꯗꯨꯒ ꯇꯨꯀꯠꯆꯩꯅꯦ ꯍꯩ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ ꯏꯃꯥ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ ꯑꯩꯅ ꯃꯉꯣꯟꯗ ꯂꯥꯛꯄꯤꯌꯨꯅ ꯕꯥꯔꯇꯣꯟ ꯇꯧꯔꯨꯕ꯭ꯔꯣ ꯃꯁꯥꯅ ꯏꯔꯥꯡ ꯄꯥꯝꯖꯗꯅ ꯂꯥꯛꯆꯕꯅꯤ ꯃꯤꯅ ꯂꯥꯛꯅꯕꯅꯤꯅ ꯑꯩꯁꯨ ꯍꯔꯥꯎ ꯀꯧꯁꯤꯟꯕ ꯇꯥꯕꯅꯤ
ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯍꯜ ꯑꯣꯏꯔꯁꯨ ꯏꯄꯥꯒꯨꯝꯕ ꯑꯣꯏꯔꯁꯨ ꯇꯥꯟꯕ ꯆꯥꯔꯗꯤ ꯂꯩꯁꯟꯒꯦ ꯈꯜꯂꯤꯅꯤ ꯍꯔꯦ ꯃꯁꯤꯕꯨ ꯀꯅꯥ ꯂꯧꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯛꯇ꯭ꯔꯤꯕꯅꯣꯅꯦ ꯁꯤꯕꯣ ꯅꯪꯗꯧꯅ ꯑꯩꯈꯣꯏ ꯇꯧꯖꯔꯛꯇꯦꯅꯦ ꯅꯄꯥꯗꯨꯁꯨ ꯂꯦꯝꯕꯗ ꯂꯦꯝꯐꯨ ꯍꯥꯏꯅ ꯈꯪꯅꯔꯤꯕꯅꯤ ꯅꯃꯥ ꯑꯩꯁꯨꯅꯦ ꯏꯪ ꯇꯞꯄꯗ ꯏꯃꯤꯡ ꯆꯠꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯍꯅꯨꯕꯗꯨ ꯂꯩꯁꯟꯒꯦ ꯈꯜꯂꯤꯒ ꯀꯥꯏꯗꯅ ꯍꯩ ꯆꯠꯊꯣꯛꯑ ꯁ꯭ꯋꯥꯏꯗ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩꯌꯣ ꯏꯃꯥ ꯏꯟꯊꯨꯔꯒ ꯆꯪꯈꯤꯕꯤꯒ ꯇꯧꯏ ꯏꯃꯥ ꯅꯪ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯁꯥꯒꯅꯨꯗ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤꯀꯣ ꯊꯥꯏꯅ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯏꯔꯥꯡ ꯇꯧꯅꯕꯒꯤ ꯄꯥꯕꯒ ꯑꯗꯨꯝ ꯈꯟꯅꯕꯗꯣ ꯑꯩ ꯂꯣꯏ ꯈꯪꯍꯧꯕꯖꯥꯠꯅꯤ ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯁ ꯀꯣꯟꯁꯤꯡꯁꯤꯁꯨ ꯆꯥꯏꯔꯒ ꯂꯣꯏ ꯇꯥꯔ ꯂꯩꯔꯅꯤ ꯑꯝꯇ ꯈꯨꯟꯖꯤꯜꯂꯒ ꯐꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯉꯥꯡꯂꯛꯑꯅꯤ ꯆꯥꯏꯔꯒ ꯂꯩꯔꯤꯕ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯈꯨꯟꯒꯠꯂꯒ ꯃꯅꯤꯡꯗ ꯐꯦꯡꯅꯕ ꯄꯨꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯏꯕꯣꯍꯜ ꯂꯝꯕꯤꯗ ꯁꯨꯝ ꯊꯣꯔꯛꯏ ꯇꯥꯊꯣꯠꯂꯩꯁꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ ꯏꯕꯣꯍꯜꯗꯨ ꯃꯈꯨꯠꯇꯁꯨ ꯀꯔꯤꯅꯣ ꯃꯌꯨꯝ ꯑꯃꯁꯨ ꯄꯥꯏꯕꯒꯨꯝ ꯇꯧꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯤꯕ ꯃꯧ ꯈꯔꯅ ꯍꯥꯏꯅꯩ ꯃꯧ ꯑꯃꯅ ꯑꯥꯗꯒꯤ ꯁꯛꯇꯥꯅꯤ ꯁꯤ ꯌꯦꯡꯉꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗꯧꯅ ꯄꯣꯠꯀꯁꯦ ꯄꯤꯅꯥꯗꯅ ꯇꯧꯔꯤꯌꯦ ꯑꯩꯈꯣꯏ ꯂꯩꯕꯩꯔ ꯀꯔꯤꯅꯣ ꯃꯈꯨꯠꯅꯒ ꯂꯥꯟꯅꯗꯦꯅꯦ ꯃꯈꯥꯗꯒꯁꯨ ꯊꯥꯗꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣꯏꯃꯤ ꯅꯣꯏꯕꯣ ꯌꯦꯡꯉꯣꯏꯃꯤ ꯑꯃꯅ ꯃꯩ ꯇꯥꯊꯣꯠꯂꯦ ꯍꯥꯏꯕꯤ ꯆꯅꯗꯕꯤꯁꯤꯅ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯈꯨꯟꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏꯗꯤ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯗꯧꯔꯤꯗ ꯂꯩꯀꯥꯏ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯗꯕ ꯖꯥꯠꯂ ꯃꯁꯤꯒꯤ ꯏꯕꯣꯍꯜ ꯍꯥꯏꯕ ꯁꯤꯗꯧ ꯀꯨꯏꯗ꯭ꯔꯕ ꯑꯍꯜ ꯑꯁꯤꯁꯨ ꯃꯥꯏ ꯅꯨꯄꯤꯅꯒ ꯀꯔꯤꯁꯨ ꯉꯥꯡꯕꯤꯗ꯭ꯔꯕ ꯖꯥꯠꯂꯣ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯒꯨꯝ ꯇꯧꯗꯥꯏꯅꯦ ꯃꯌꯨꯝꯗꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯗ꯭ꯔ ꯖꯥꯠ ꯂꯩꯅꯤ ꯃꯥꯏ ꯊꯣꯛꯄ ꯂꯩꯅꯕ ꯏꯃꯨꯡ ꯑꯣꯏꯔꯝꯒꯅꯤꯗ ꯑꯅꯤꯁꯦ ꯈꯔ ꯌꯦꯡꯈꯤꯁꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯃꯤꯌꯥꯝꯃꯨꯛꯇꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯐꯨꯔꯒ ꯂꯣꯏꯔꯦ ꯑꯩꯗꯤꯅꯦ ꯑꯁꯤꯒꯤ ꯇꯥꯊꯣꯠꯂꯩ ꯍꯥꯏꯕꯤ ꯊꯣꯠꯇꯤ ꯊꯣꯠꯇꯕꯤꯁꯦ ꯑꯃꯨꯛꯇꯪ ꯐꯨꯕ ꯐꯪꯂꯕꯗꯤꯅ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ ꯄꯤꯁꯛ ꯍꯦꯛ ꯄꯤꯛꯂꯒ ꯍꯩꯌꯥꯝ ꯁꯤꯡꯕꯅꯤ ꯋꯥ ꯉꯥꯡꯕꯗꯅ ꯃꯔꯣꯜ ꯑꯃ ꯔꯥꯁꯤ ꯌꯥꯎꯗ꯭ꯔꯤꯕ ꯃꯇꯥꯡ ꯑꯃ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏꯁꯨ ꯆꯪꯅꯔꯁꯤ ꯃꯝꯁꯤꯜꯂꯛꯀꯗꯧꯔꯦ ꯌꯨꯝꯗ ꯊꯕꯛꯅ ꯋꯥꯏ ꯆꯥꯏꯗ ꯂꯩꯔꯝꯂꯅꯤ ꯃꯣꯏꯒꯤ ꯍꯅꯨ ꯍꯟꯊꯤꯒꯤ ꯏꯔꯥꯡꯒꯁꯦ ꯀꯨꯏꯅ ꯌꯦꯡꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯠ ꯅꯥꯅꯕꯅꯤ ꯆꯪꯂꯁꯤ ꯇꯥꯊꯣꯠꯂꯩꯅ ꯇꯥ ꯏꯕꯣꯍꯜ ꯍꯥꯎꯅꯦ ꯇꯥꯗꯅ ꯄꯤꯔꯛꯂꯤꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯅꯈꯣꯏꯗ ꯄꯥꯜꯂꯤꯔꯣ ꯍꯣꯔꯦꯟꯒꯤ ꯏꯟꯁꯥꯡꯅꯒ ꯂꯩꯍꯧꯗꯕꯅꯦ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯑꯗꯨ ꯈꯪꯗꯅ ꯑꯩꯁꯨ ꯄꯨꯔꯛꯂꯤꯕꯅꯤꯅꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯐꯔꯦ ꯃꯝꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯈ꯭ꯔꯒꯦ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯔꯁꯤ ꯆꯪꯉꯦꯀꯣ ꯇꯥꯗ ꯍꯅꯨꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯠꯆꯤꯒ ꯈꯠꯆꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯁ ꯋꯥ ꯁꯖꯩ ꯃꯤꯇꯥꯒꯨꯝꯂꯕꯤ ꯃꯤꯁꯅꯥ ꯑꯁꯤꯅ ꯃꯤꯠꯆꯤ ꯑꯃ ꯇ꯭ꯔꯦꯡ ꯂꯥꯎꯅꯒ ꯈꯠꯆꯤꯜꯂꯝꯕꯁꯤꯗꯤ ꯏꯁꯥꯁꯦ ꯍꯅꯨꯔꯦ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯎꯗꯤ ꯌꯥꯗꯦꯅꯦ ꯅꯍꯥ ꯑꯣꯏꯊꯣꯛꯅꯕ ꯂꯩꯋꯥ ꯑꯃꯇꯪꯒ ꯈꯪꯂꯕꯗꯤ ꯆꯞ ꯆꯥꯔꯗꯧꯅꯤ ꯑꯩꯁꯤꯕꯨ ꯌꯨꯝꯗ ꯍꯣꯔꯦꯟ ꯋꯥꯏ ꯍꯟꯖꯤꯟꯕꯅ ꯐꯗꯣꯏꯖꯥꯠꯂ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯃꯃꯥꯏ ꯈꯣꯏꯕꯤꯗꯨꯕꯨ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯊꯝꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯣ ꯑꯩꯅ ꯄꯨꯊꯣꯔꯛꯄꯅꯤ ꯃꯁꯤꯗꯤ ꯀꯝꯗꯧꯅꯤ ꯏꯁꯧ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯡꯅꯕ ꯇꯥꯔꯦ ꯁꯣꯏꯗ꯭ꯔꯦꯕ ꯉꯥꯟꯕꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯦꯞꯂꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕ ꯅꯠꯇ꯭ꯔꯅꯦ ꯁꯅꯥꯕꯨꯟ ꯌꯦꯞꯂꯒ ꯅꯨꯄꯤ ꯑꯃ ꯆꯪꯈ꯭ꯔꯤꯕꯁꯤꯅ ꯃꯧꯍꯜꯂꯛꯄꯤꯗꯣ ꯑꯣ ꯌꯥꯝ ꯅꯩꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯄꯥꯕꯁꯤꯗꯤ ꯑꯩꯅ ꯁꯣꯝꯗ ꯃꯧꯗꯤ ꯂꯥꯏꯔꯗꯅ ꯂꯩꯁꯥꯕꯤ ꯑꯃ ꯐꯥꯎꯕ ꯐꯪꯗ ꯂꯩꯔꯤ ꯈꯪꯅꯤꯕ ꯕꯥꯕꯥ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯑꯁ ꯑꯁꯤ ꯂꯥꯏꯅꯤ ꯀꯗꯥꯏꯗꯒꯤ ꯍꯨꯖꯤꯜꯂꯒ ꯂꯥꯛꯂꯤꯕꯅꯣ ꯁꯤꯕꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯝꯕꯅꯤꯗ ꯈꯣꯡ ꯈꯨꯠꯀꯥꯁꯦ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯏꯐꯥ ꯐꯥꯖꯤꯜꯂꯤ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯆꯣꯡ ꯐꯅ ꯁꯥꯟꯅꯔꯝꯕꯅꯤꯗ ꯑꯃ ꯑꯅꯤ ꯏꯌꯥ ꯆꯣꯡꯅꯤ ꯁꯥꯖꯦꯜ ꯀꯌꯥꯝ ꯇꯧꯔꯛꯈꯤꯅꯦꯕ ꯑꯩ ꯂꯩꯀꯥꯏ ꯃꯥꯡꯗꯕꯤ ꯀꯥꯏꯀꯣ ꯄꯥꯕ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯕꯅꯤ ꯄꯥꯈꯪ ꯐꯥꯔꯕꯅꯦ ꯑꯩꯁꯦ ꯑꯁꯤꯒꯤ ꯃꯧ ꯅꯍꯥꯜꯂꯛꯄꯤꯁꯤꯒ ꯏꯔꯥꯡ ꯇꯧꯅꯗꯅ ꯁ꯭ꯋꯥꯏꯁꯤꯗ ꯎꯅꯔꯒ ꯂꯩꯔꯗꯅ ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯅꯪꯁꯦ ꯄꯥꯈꯪ ꯐꯥꯔꯛꯈꯤꯅꯣ ꯍꯥꯏꯁꯦ ꯀꯩꯗꯧ ꯄꯥꯈꯪ ꯐꯥꯔꯛꯏꯅꯣ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯆꯠꯊꯣꯛꯁꯦ ꯅꯃꯥꯅ ꯑꯩ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯃꯅꯤ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯀꯌꯥꯗ ꯃꯩ ꯀꯥꯏ ꯈꯪꯗ꯭ꯔꯤꯅꯤ ꯌꯦꯡꯉꯨꯅꯦ ꯕꯥꯕꯥ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯃꯆꯥꯅꯨꯄꯥꯅ ꯀꯧꯔꯒ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕꯗꯨ ꯇꯥꯁꯤꯟꯅꯗꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯆꯠꯂꯤ ꯉꯥꯟꯕꯁꯨ ꯃꯄꯥꯒꯤ ꯇꯨꯡꯗ ꯇꯞꯅ ꯁꯨꯝ ꯂꯥꯛꯏ ꯃꯌꯨꯝ ꯌꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯉꯥꯡꯅꯗꯦ ꯃꯥꯏ ꯊꯣꯛꯄ ꯆꯪꯅꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯦꯝꯆꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯉꯁꯥꯏ ꯀꯥꯡꯁꯣꯏ ꯊꯣꯡꯒꯦꯗꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯈꯔ ꯊꯝꯂꯝꯕꯗꯥꯏꯅꯦ
Handak marakse yumgi posay mangba makan na tawkhalai. Ibungo! Karino ima, numidang sida atu ko na laway do. Kani dawrage. Ay na sida insang thamlambadu nang lagthokpra. Ha? Ay di isang na lagthok kay dawdi ba? Hanggadang mida na hangdi. Aduga kaysu khangdaba ingoda adum hanglay si kay gino. Nangonda hangdradi ay di kanada hangdoy ba? Babada hang. Nganbadu phingna chakhumdagi thokki ibohalsu tanchana chakhumtuda sanglai. Nasa nupa asina phingna thokhribasina karimuk tongnaragi noibo. Sakto loisinaba tawro. Matamsi thengjingkhrani ne. Sida aina insang thongnaba thamlamba khamein asinbi kharado kanada pikhiba. Hayune kanada pikhrino. Kari wahangnu ma hangai duba. Ita saplaga hangi wani aba hai ai khangde. Kari khangdaba nasa nupa na mapada hangun hairamlibase maram ama leibagi natro. Ha ngaikho leikaigi mina ninphung ngangnaribu wasi asubu oiramlani. Kari ngangnariba leikai mina mau na halakpi amaga koinari haisi sumbra hayo adusu handakta mapamna halakhibi tatho leiga tumina leisinba yaroi sat khumlo kadai kana hairakta khangaminu sida mosidi aina tupum hekta khumjilage. Hey nupi mosoi nganganu arembada nahumdu thajilaklabadi tumi lekiniko chak tumi thok saka mata thongoi aina hanglibu wada lekthok lesin tawribadunadi asumbu oire taklabaneba. Isi isanaga hairaklamdrabadi hojik pau khangiroi ai khangiroi. Madugi pau tamganbi isan haibi thabak leitabiduna hairaklaga nangna thajariba. Nupi haiba nupi se sandagi na pangbaji boibajani. Nupi haiba nupi sina singlaklabadi jagat si leiribane yoi pumba supai paisin bangame haibase kaura male. Phai ngasidi jakamda thokoi hanu thangdi irang yamna tawninglabadi hatokpa tari. Hey karan tawnu nupi haima karina man thiri sibo haima thangni ne adusu takhe tha. Hey nupi thangda thada woi ai sha laga nangbu atopu nupada nayum palawge haribro ngan bana kanina tarisibo ima baba ibungo isadi maramukpani namase ongta kham se makutagi thangse ongta muloi karino sina mamit sina aingona saktoklaga yeng leisina aima napa se sak phajai khangi namadagi thangse ongta mulwani muloi sugoi muloi ima ikoi baba sam mapana masindu minsilakpaduda nganbadu sorphungatlaga lektarai. Karino mapa nasanu pase hatlagi khalibro ibungo nangbo khal tarabro ibungo go wakhal laknaba masidi thangse ongta losinkhiki ising khara pubira o mapa karino nangna tawribadu bo thanga do swaida thongro ising khara puroi me nasa se siba tareba thangsi thongro ire aingondadi onsit lagaroi ising puraklagi se ising khuzai ama mamaidudane hek daijilo karino pano masiba ibungo imana ne ising kipigi se wakhal tarabra nangbo nganba mamit tapna pangthorai aduga mapadi yenglaga tapna haugalai. Baba aina imada wahigi tawbada aibu jinmen silaga sor phulanba kamniba aina kaidogi ngasi natrasu aina hainingba numit amada hekta hainiba imada ima ingakta hipuge ibo halna ngaiko karino nang namada haidiwato ipada hairam aidi kidu haiduba chuai hai memsana una sanu pasida khanabaga hobirurano karamno panu khangdi wani masin mana tonbu hekte mesilaga thamasibu haungnabraba hando sak thongge aina ne isanu pase wa ngamu wa khinina masin mensinmada mana tunsu yaungna menkhramane ado sak to thongto thangdi pairaknako isanu pa wantarakani thongo ibo halsi sakhumdagi thokre asumna nongmadu mahaukhre ayuki sak toklaga nganbadu thabak chatnaba punsibabu hauba lai punsibasu loisilaga leirami makhoi animak punna lambida lai punsibana iyamba thembung nharik mofamdo yongdab chatpada ai thi sitpa soitre puksauko lebai hainade asuk yamna lapna la kansida mathisi tawri karanse yam tai habnida kaino karan tabai thi si tawri ai se karan tabai khalisibo
ꯑꯩ ꯉꯝꯃꯔꯣꯏ ꯁ꯭ꯋꯥꯏꯗ ꯌꯨꯝ ꯑꯃꯗ ꯆꯪꯁꯦꯕ ꯁꯤꯗꯒꯤ ꯁꯨꯝ ꯆꯠꯂꯗꯤ ꯁꯣꯏꯗꯅ ꯑꯩ ꯐꯔꯛ ꯇꯥꯔꯛꯑꯅꯤ ꯑꯁꯤꯗꯒꯤꯅꯦ ꯊꯣꯡꯒꯥꯜꯁꯤꯗ ꯍꯦꯛꯇ ꯆꯪꯉꯁꯦ ꯑꯩ ꯆꯦꯟꯁꯤꯜꯂꯦꯍꯦ ꯅꯪ ꯊꯣꯛꯄ ꯅꯪ ꯂꯥꯛꯍꯧꯔꯣ ꯅꯪ ꯉꯥꯡꯍꯧꯔꯕ ꯅꯪ ꯄꯨꯟꯁꯤꯕꯗꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯊꯝꯂꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯕꯥꯔꯇꯤꯟꯗꯨ ꯍꯦꯛꯇ ꯊꯥꯡꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯂꯪꯆꯥꯛ ꯆꯥꯛꯂꯤꯕ ꯇꯈꯦꯜꯂꯩ ꯃꯍꯥꯛꯇꯤ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯉꯥꯟꯕꯁꯨ ꯌꯨꯝꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ ꯏꯆꯟ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯃꯕꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯅ ꯅꯣꯏꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯏꯁꯥꯎ ꯌꯥꯗꯦꯀꯣ ꯏꯇꯥꯎ ꯏꯕꯥꯅꯤꯗꯣ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯒꯗꯧꯕꯗꯣ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯑꯕ ꯑꯗꯨꯒꯤ ꯐꯔꯛ ꯇꯥꯗꯅ ꯅꯣꯏꯗ ꯆꯪꯈ꯭ꯔꯤꯅꯤ ꯑꯣ ꯑꯩꯗꯤ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯁꯤꯡ ꯕꯥꯔꯇꯤꯟꯒ ꯊꯥꯡꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕꯁꯤꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯒꯗꯤ ꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯑꯣꯏꯔꯦ ꯃꯥꯅꯤ ꯂꯣꯏꯗ꯭ꯔꯤ ꯖꯥꯠꯂꯝꯕꯁꯤꯗ ꯂꯩꯁꯥꯕꯤꯁꯤꯁꯨ ꯃꯁꯛꯀꯗꯤ ꯍꯥꯏꯒꯠꯇꯅ ꯐꯖꯔꯤ ꯅꯨꯡꯐꯩꯒ ꯇꯧꯔ ꯂꯩꯔꯗꯅ ꯑꯩ ꯁꯨꯝ ꯏꯀꯥꯏꯁꯤꯜꯂꯛꯇꯧꯔꯦ ꯏꯕꯣꯛ ꯃꯣꯔꯥꯁꯤꯗ ꯐꯝꯕꯤꯌꯨ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗ ꯐꯝꯂꯒ ꯉꯥꯏꯕꯤꯔꯣ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯟꯁꯤꯕꯗꯨ ꯇꯞꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯏ ꯑꯗꯨꯒ ꯉꯥꯟꯕꯅ ꯐꯝꯂꯤꯕ ꯃꯣꯔꯥꯗꯨ ꯃꯨꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯐꯝꯈ꯭ꯔꯦ ꯅꯨꯡꯁꯥꯁꯦ ꯂꯥꯛꯇ ꯌꯥꯏꯒꯦ ꯏꯇꯥꯎ ꯉꯥꯛꯇꯪ ꯂꯩꯔ ꯆꯠꯁꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯍꯧꯒꯠꯂꯒ ꯆꯠꯄꯗꯣ ꯄꯨꯛꯁꯦ ꯑꯃꯨꯛ ꯁꯧꯒꯠꯂꯛꯀꯅꯦꯕ ꯀꯔꯤꯅꯣ ꯉꯥꯡꯉꯤꯗꯨꯕꯣ ꯃꯪꯒꯣꯜ ꯐꯝꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯇꯥꯔꯒ ꯅꯣꯏꯁꯦ ꯎꯗ꯭ꯔꯕꯅ ꯅꯃꯥꯏꯒꯗꯣ ꯏꯀꯥꯏꯕ ꯐꯥꯎꯗ꯭ꯔꯕ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯍꯣꯏꯅꯦ ꯃꯁꯛꯁꯤ ꯐꯅ ꯑꯗꯨꯝ ꯐꯖꯔꯤꯅꯦ ꯑꯩꯗꯤ ꯉꯁꯥꯏ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯥꯒ ꯑꯝꯇ ꯎꯍꯧꯗꯦ ꯑꯗꯨ ꯆꯠꯂꯁꯤꯔꯥ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ ꯍꯣꯏ ꯆꯠꯂꯁꯤ ꯏꯆꯥ ꯃꯣꯔꯥꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯂꯥꯎ ꯄꯨꯟꯁꯤꯕꯅ ꯏꯆꯟ ꯑꯩꯕꯨ ꯈꯣꯡ ꯍꯥꯝꯍꯟꯕꯤꯕꯒꯤꯗꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯥꯞꯊꯣꯛꯈ꯭ꯔꯒꯦ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯃꯁꯦ ꯍꯟꯅꯒꯁꯨ ꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯃꯁꯤꯅ ꯃꯃꯥꯟꯅꯕ ꯏꯪ ꯇꯞꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯈꯔ ꯀꯥꯔꯟ ꯇꯥꯕ ꯑꯣꯏꯔꯝꯅꯦꯕ ꯖꯥꯠ ꯖꯥꯠꯅꯤ ꯂꯪꯆꯥꯛꯁꯦ ꯆꯥꯛꯄ ꯂꯣꯏꯔꯒ ꯏꯇꯥ ꯊꯣꯏꯅ ꯍꯣꯏꯗ ꯆꯠꯂꯒ ꯂꯪ ꯈꯔ ꯂꯩꯔꯨꯅꯕ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯈꯦꯜꯂꯩ ꯂꯪꯆꯥꯛ ꯑꯗꯨ ꯆꯥꯛꯄ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯗꯨ ꯐꯖꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯇꯥ ꯊꯣꯏꯅꯨ ꯍꯣꯏꯗ ꯂꯥꯛꯏ ꯊꯣꯏꯅꯨ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯍꯩ ꯆꯥꯔꯝꯃꯤ ꯍꯩꯃꯥ ꯏꯇꯥ ꯇꯈꯦꯜꯂꯩ ꯂꯥꯛꯑꯣ ꯆꯣꯔꯐꯣꯟ ꯆꯥꯁꯤ ꯂꯥꯛꯑꯣꯁꯦ ꯏꯁ ꯍꯩꯒ ꯆꯥꯊꯔꯒ ꯅꯨꯡꯁꯥꯒ ꯌꯥꯏꯊꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯖꯥꯠꯅꯤꯅꯦ ꯑꯗꯣ ꯅꯪ ꯊꯕꯛ ꯁꯪꯉꯗꯤ 이바이니 ꯀꯩꯊꯦꯜ ꯐꯥꯎꯗ ꯆꯠꯂꯨꯔꯒ ꯂꯪ ꯈꯔ ꯂꯩꯃꯤꯟꯅꯧꯁꯤ ꯍꯣꯏ ꯌꯥꯏ ꯍꯩꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯆꯠꯁꯤ ꯁꯦ ꯅꯪꯁꯨ ꯆꯪꯁꯤꯜꯂꯛꯑꯣꯕ ꯏꯊꯟꯗ ꯁꯨꯝ ꯆꯥ ꯂꯩꯔꯗꯤ ꯀꯨꯏꯔꯅꯤ ꯃꯈꯣꯏ ꯑꯅꯤ ꯍꯩ ꯆꯥꯕ ꯂꯣꯏꯔꯒ ꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯇꯥꯊꯣꯠꯂꯩꯗꯨ ꯃꯆꯨꯝ ꯇꯥꯅ ꯀꯦꯊꯔꯒ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯦꯞꯂꯤ 이보ꯍꯜꯁꯨ 마기 누피 우징에이다 ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯁꯤ ꯌꯧꯔꯗꯤ ꯍꯦꯛꯇ ꯆꯦꯜꯂꯒꯦ ꯑꯩꯒꯤ ꯄꯨꯡꯊꯣꯠ-ꯊꯣꯠꯄꯤ ꯇꯥꯊꯣꯠꯂꯩꯗꯣ ꯉꯥꯏꯔꯝꯂꯅꯤ 이바니ꯁꯦ ꯅꯨꯡꯇꯤꯒꯤ ꯎꯅꯕꯅꯤꯅ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯃꯥ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯦꯕ ꯑꯁ ꯂꯥꯛꯈꯤꯔꯣꯏꯗꯕ ꯖꯥꯠꯂꯥ ꯐꯅꯗꯤ ꯀꯨꯏꯔꯦꯁꯦ ꯑꯩꯅ ꯉꯥꯏꯔꯛꯂꯤꯁꯦ ꯑꯩꯅꯗꯤ ꯂꯩꯀꯣꯜꯗ ꯀꯣꯏꯊꯣꯛꯂꯨꯁꯦꯅ ꯍꯥꯏꯒꯦ ꯇꯧꯔꯒ ꯂꯥꯛꯇ꯭ꯔꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯍꯦ ꯑꯥꯗꯁꯦ ꯂꯩꯁꯦ ꯇꯥ 이보ꯍꯜ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯩꯃꯥ ꯃꯥꯅꯤ ꯑꯩꯍꯥ 이ꯕꯦꯝꯃ ꯇꯥꯊꯣꯠꯂꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤꯗꯤ ꯁꯣꯔꯒ ꯇꯠꯂꯒ ꯁꯤꯒꯤꯕ ꯇꯧꯏ ꯑꯗꯣ ꯁꯤꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯕꯁꯤꯗ ꯑꯁꯨꯛ ꯀꯟꯅ ꯆꯦꯟꯕꯤꯔꯛꯂꯤꯕꯗꯨꯕꯣ ꯀꯅꯥꯅ ꯇꯥꯟꯅꯔꯛꯏꯅꯣ ꯀꯩꯅꯣꯅꯤ ꯂꯝꯕꯤꯗꯅꯦ ꯍꯨꯏꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯦꯃꯤ ꯑꯗꯨꯗ ꯑꯩꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯆꯠꯄ ꯊꯦꯡꯈ꯭ꯔꯦꯅ ꯍꯦꯛꯇ ꯆꯦꯜꯂꯛꯂꯤꯕꯁꯤꯅꯤ ꯑꯗꯣ ꯑꯁꯨꯛ ꯌꯥꯝꯅ ꯀꯦꯊꯔꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯗꯥꯏ ꯆꯠꯂꯨꯁꯤ ꯍꯥꯏꯅꯣ ꯉꯁꯤꯗꯤ ꯂꯩꯀꯣꯜꯗ ꯀꯣꯏꯊꯣꯛꯂꯨꯁꯤ ꯑꯁꯤꯒꯨꯝꯕ ꯃꯐꯝꯗ ꯏꯪꯅ ꯋꯥꯈꯜꯒꯁꯦ ꯆꯤꯛꯅ ꯐꯝꯂꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯊꯔꯨꯁꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯁꯥꯊꯤꯅ ꯌꯥꯏꯗ ꯑꯗꯨꯗꯤ ꯄꯟꯊꯗꯕꯤꯗ ꯂꯩꯀꯣꯜ ꯃꯥꯏꯀꯩ ꯍꯦꯛꯇ ꯄꯥꯡꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯒ ꯁꯝꯅꯔꯒ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯍꯧꯔꯤꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯤ ꯃꯃꯤꯠ ꯅꯥꯕꯅ ꯂꯣꯏꯔꯕꯅꯤ ꯑꯎꯕ ꯃꯤꯅ ꯑꯣꯏꯅ ꯏꯀꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯂꯦ ꯍꯥꯏꯕꯗꯨꯅꯤ ꯇꯥꯊꯣꯠꯂꯩ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯈꯟꯊꯗꯕꯤ ꯁꯦꯜꯕꯨ ꯎꯔꯕꯗꯤ ꯍꯦꯛꯇ ꯑꯐꯕꯗ ꯈꯟꯊꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯉꯥꯟꯕꯁꯨ ꯊꯕꯛ ꯆꯠꯇꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕ ꯍꯧꯔꯛꯂꯦ ꯑꯃꯔꯣꯝꯗꯅ ꯉꯥꯟꯕꯒ ꯄꯨꯟꯁꯤꯕꯒꯅ ꯊꯕꯛ ꯆꯠꯄꯗ ꯇꯈꯦꯜꯂꯩ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯛꯂꯦ
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯈꯦꯜꯂꯩ ꯃꯍꯥꯛꯁꯨ ꯄꯥꯈꯪ ꯃꯍꯥꯛꯄꯨ ꯊꯦꯡꯅꯅꯕ ꯍꯥꯏꯗꯅ ꯃꯇꯥ ꯊꯣꯏꯅꯨꯒ ꯂꯝꯕꯤꯗ ꯆꯠꯂꯤ꯫ ꯉꯥꯟꯕꯒ ꯄꯨꯟꯁꯤꯕꯒꯁꯨ ꯊꯕꯛ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯇꯈꯦꯜꯂꯩꯅ ꯆꯠꯄ ꯎꯕꯗ ꯄꯨꯟꯁꯤꯕꯅ ꯉꯥꯟꯕꯗ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯁꯤꯒꯤ ꯇꯈꯦꯜꯂꯩꯁꯤꯁꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯄ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯔꯥꯁꯤ ꯂꯩꯕꯤꯁꯤꯒ ꯑꯗꯨꯝ ꯍꯦꯛ ꯆꯠꯂꯝꯃꯤꯗꯀꯣ꯫ ꯑꯩꯗꯤ ꯃꯣꯏꯒꯤꯁꯦ ꯆꯤꯡꯅꯕ ꯑꯃꯕꯨ ꯌꯥꯎꯈꯠꯂꯛꯏ." "ꯑꯦ, ꯀꯔꯤꯅꯣ ꯇꯥꯟ ꯆꯥꯗꯅ ꯑꯃꯨꯛ ꯆꯤꯡꯅꯈꯠꯂꯛꯏꯗꯨꯅ?" "ꯇꯈꯦꯜꯂꯩꯅ ꯏꯇꯥꯎ ꯅꯪꯉꯣꯟꯗ ꯂꯣꯟ ꯂꯣꯟ ꯌꯦꯡꯕꯗꯣ ꯑꯩꯅ ꯎꯍꯧꯔꯕꯅꯤ, ꯈꯪꯉꯤꯗꯅ꯫ ꯅꯪꯗꯤ ꯑꯄꯪꯅ ꯀꯩꯁꯨ ꯈꯪꯉꯝꯃꯣꯏ꯫ ꯑꯦ, ꯅꯛꯁꯤꯜꯂꯛꯑꯦꯍꯦ." ꯊꯣꯏꯅꯨꯅ, "ꯉꯥꯟꯕ ꯊꯕꯛ ꯆꯠꯂꯕꯣ? ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯕ ꯃꯥꯜꯂꯤꯀꯣ?" ꯄꯨꯟꯁꯤꯕꯅ, "ꯀꯔꯤꯅꯣ ꯉꯥꯟꯕ ꯈꯛꯇ ꯀꯧꯔꯛꯏꯁꯤꯕꯣ? ꯑꯩꯁꯨ ꯃꯅꯥꯛꯇ ꯏꯆꯥꯎ ꯆꯥꯎ ꯆꯠꯂꯤꯁꯦ ꯎꯗꯕꯩ ꯃꯑꯣꯡꯗ." ꯉꯥꯟꯕꯅ, "ꯑꯁ ꯌꯥꯔꯤꯕ ꯅꯪꯁꯨ. ꯊꯣꯏꯅꯣ, ꯉꯁꯤꯗꯤ ꯊꯕꯛ ꯂꯥꯛꯄꯗꯣ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯑꯗꯣ ꯅꯈꯣꯏꯅꯤꯕꯨ ꯀꯗꯥꯏ ꯆꯠꯂꯤꯅꯣ?" "ꯀꯗꯥꯏꯗꯕꯨ ꯑꯣꯏꯅꯤ ꯏꯇꯥ ꯇꯈꯦꯜꯂꯩꯒꯤ ꯊꯋꯥꯏꯒꯤ ꯃꯅꯤꯗꯣ ꯂꯝꯕꯤꯁꯤꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯝꯃꯤꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯕꯅꯤꯅ ꯆꯪꯂꯁꯤ ꯍꯥꯏꯔꯛꯑꯅꯤ." "ꯑꯁ ꯏꯇꯥ, ꯅꯪ ꯁꯤꯗꯤꯕ." "ꯀꯩꯗꯧꯔꯒꯦ? ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ?" ꯄꯨꯟꯁꯤꯕꯅ, ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯌꯥꯝ ꯆꯨꯝꯈ꯭ꯔꯕ ꯖꯥꯠꯅꯤ. ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯄꯪꯕꯁꯦ ꯊꯋꯥꯏꯒꯤ ꯃꯅꯤ ꯊꯤꯔꯤꯕ ꯂꯩꯁꯥꯕꯤ ꯃꯍꯥꯛꯇ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯅꯕ ꯋꯥꯔꯤ ꯁꯥꯔꯒꯦ. ꯉꯥꯟꯕ, ꯆꯠꯂꯁꯤ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯆꯟ ꯇꯈꯦꯜꯂꯩ. ꯃꯊꯪꯗꯤ ꯋꯥ ꯑꯃ ꯍꯥꯏꯍꯜꯂꯒꯦ. ꯆꯠꯂꯦ." ꯊꯣꯏꯅꯨꯅ, "ꯏꯁ ꯏꯇꯥ, ꯑꯁꯤꯒꯤ ꯀꯔꯟ ꯇꯥꯕ ꯄꯨꯟꯁꯤꯕꯁꯦ ꯋꯥ ꯌꯥꯝ ꯈꯪꯉꯤꯕꯣ? ꯅꯪꯒꯤꯁꯤꯅ ꯈꯪꯗ꯭ꯔꯁꯨ ꯃꯥ ꯈꯪꯂꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ?" "ꯑꯁ ꯅꯪꯁꯨ ꯅꯆꯤꯟ ꯌꯥꯎꯃꯟꯕ ꯍꯥꯏꯗꯨꯅꯤ. ꯃꯤꯅ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤꯅ ꯈꯜꯂꯝꯃꯣꯏꯗ꯭ꯔꯣ? ꯃꯣꯏꯅ ꯍꯪꯉꯁꯨ ꯀꯔꯤꯁꯨ ꯈꯨꯝꯂꯨꯅꯣꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯉꯣꯟꯗ?" "ꯏꯀꯥꯏ ꯁꯤꯟꯅꯔꯤꯕ ꯑꯃꯨꯛ? ꯑꯣ, ꯌꯥꯔꯦ ꯏꯕꯦꯝꯃ. ꯍꯌꯦꯡ ꯀꯔꯤ ꯍꯥꯏꯔꯛꯀꯦꯅ ꯌꯦꯡꯉꯁꯤ, ꯑꯗꯨꯗ ꯈꯪꯒꯅꯤ. ꯑꯗꯣ ꯄꯤꯔꯨꯛ ꯍꯦꯛꯄ ꯆꯠꯂꯨꯁꯤ. ꯃꯃꯥꯡꯁꯤꯡꯗꯅꯦ ꯄꯤꯔꯨꯛ ꯌꯥꯝ ꯍꯧꯋꯦ ꯍꯥꯏꯅꯩꯌꯦ. ꯃꯤ ꯑꯇꯩꯁꯨ ꯆꯠꯅꯈꯤꯕꯅꯤ." "ꯍꯣꯏ, ꯆꯠꯂꯨꯔꯁꯤ. ꯏꯃꯥꯁꯨ ꯅꯍꯥꯟꯇ ꯄꯤꯔꯨꯛ ꯀꯥꯡꯁꯨ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯆꯪꯂꯨꯔꯁꯤ. ꯊꯥꯡꯒ ꯊꯨꯝꯃꯣꯛꯀ ꯂꯧꯔꯒ ꯅꯈꯣꯏꯗ ꯑꯃꯨꯛ ꯆꯪꯉꯁꯤ." "ꯍꯣꯏ, ꯂꯥꯛꯑꯣ." ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯃꯦꯝꯆꯥ ꯃꯁꯥꯅ ꯊꯕꯛ ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯕ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯒꯠꯂꯤ. ꯏꯕꯣꯍꯜꯁꯨ ꯇꯞꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ. ꯍꯟꯗꯛꯇꯤ ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯉꯥꯡꯗ꯭ꯔꯤ. ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯄꯥꯎ ꯐꯖꯅ ꯇꯝꯕꯗꯒꯤ ꯃꯦꯝꯆꯥ ꯃꯍꯥꯛꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯝꯆꯠ ꯈꯪꯂꯕꯅꯤ. ꯑꯗꯨꯕꯨ ꯉꯥꯡꯕꯗ ꯍꯥꯏꯕꯗ ꯇꯥꯕꯤꯔꯣꯏꯗꯕ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ. ꯏꯕꯣꯍꯜꯅ, "ꯅꯨꯄꯤ, ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯧꯔꯤꯕꯅꯣ?" ꯈꯨꯝꯗꯦ ꯍꯪꯂꯛꯂꯤꯕ ꯋꯥꯗꯣ. ꯊꯑꯣꯏꯅꯁꯨ ꯇꯥꯁꯤꯜꯂꯨꯗꯦ. ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯛ ꯊꯣꯡꯂꯤ. ꯏꯕꯣꯍꯜꯁꯨ ꯑꯃꯨꯛꯀ ꯀꯧꯔꯛꯏ. "ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯅꯦ? ꯃꯁꯤꯕꯨ ꯃꯅꯥꯒ ꯄꯪꯂꯕ ꯖꯥꯠꯂꯅꯦ? ꯍꯟꯗꯛ ꯑꯩꯅ ꯉꯥꯡꯕ ꯋꯥ ꯈꯨꯝꯂꯛꯇ꯭ꯔꯤꯕꯁꯦ ꯃꯅꯥ ꯄꯪꯕꯒꯤ ꯑꯣꯏꯖꯥꯠꯂꯥ?" ꯃꯦꯝꯆꯥꯅ, "ꯏꯆꯥ ꯅꯨꯄꯥꯗꯨꯕꯨ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ. ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯨꯝ ꯀꯥꯟꯁꯤꯗ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤ. ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯅꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯊꯥꯡꯒꯠꯄꯤꯒꯦ." "ꯑꯦ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ? ꯃꯃꯤꯠꯁꯨ ꯇꯥꯡꯂꯕ ꯖꯥꯠꯂꯣ? ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯑꯩꯉꯣꯟꯗ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯦꯅꯦ." "ꯏꯃꯨꯡꯁꯦ ꯍꯧꯗꯣꯡ ꯃꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯗ. ꯃꯊꯤꯕꯣꯡ ꯂꯥꯝꯂꯛꯂꯕ ꯀꯥꯟꯗ ꯃꯌꯨꯝ ꯅꯤꯡꯁꯤꯡꯂꯛꯂꯒ ꯃꯄꯨꯅ ꯆꯥꯛ ꯊꯥꯛꯂꯛꯄ ꯉꯥꯏꯔꯤ ꯃꯥꯅꯦ." "ꯍꯩꯁ, ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗꯔ ꯅꯠꯇ꯭ꯔꯒ ꯍꯧꯗꯣꯡꯗ ꯉꯥꯡꯉꯤꯔꯅꯦ ꯃꯥꯏꯁꯤꯕꯣ?" ꯉꯥꯟꯕꯁꯨ ꯃꯈꯨꯠꯇ ꯉꯥ ꯑꯃ ꯄꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ. "ꯏꯃꯥ, ꯏꯟꯁꯥꯡ ꯊꯣꯡꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ?" "ꯊꯣꯡꯗ꯭ꯔꯤꯌꯦ." "ꯍꯩꯃꯥ, ꯉꯥ ꯂꯩꯔꯛꯂꯤꯔꯣ ꯅꯪꯕꯣ? ꯏꯁ, ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ. ꯀꯩꯗꯧꯕꯒꯤ ꯂꯩꯔꯛꯂꯤꯕꯅꯣ ꯅꯪꯕꯣ? ꯁꯦꯜ ꯇꯤꯡꯅꯕ?" "ꯃꯃꯜ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯗ. ꯉꯥꯁꯤꯒꯅꯦ ꯑꯗꯨꯝ ꯆꯥꯟꯅꯔꯕꯅꯤ. ꯉꯁꯤꯁꯦ ꯑꯩꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯉꯤ. ꯑꯗꯨꯗ ꯏꯇꯥꯎ ꯄꯨꯟꯁꯤꯕ ꯏꯕꯥꯅꯤꯅ ꯉꯥ ꯂꯩꯈꯤꯁꯦꯅ ꯍꯥꯏꯅꯔꯒ ꯂꯩꯔꯛꯏꯅꯦ." "ꯐꯔꯦ ꯐꯔꯦ. ꯁꯤ ꯏꯃꯥꯅꯅꯦ ꯏꯁꯤꯡ ꯑꯁꯥꯕ ꯊꯥꯡꯒꯠꯂꯕꯅꯤ. ꯅꯈꯣꯡ ꯅꯈꯨꯠꯀꯥꯗꯣ ꯍꯥꯝꯗꯣꯛꯅꯕ ꯇꯧꯔꯣ." ꯏꯕꯣꯍꯜꯅ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯦ ꯍꯥꯏꯕꯗꯣ ꯏꯄꯥꯗ ꯈꯔ ꯈꯥꯏꯔꯧꯗꯅ." "ꯑꯦ, ꯄꯥꯕꯗꯤ ꯀꯩꯗꯧꯅꯕ?" "ꯍꯩꯃꯥ, ꯁꯦꯜꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯍꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯊꯕꯛ ꯂꯩꯅꯤ ꯏꯄꯥꯒꯤ." "ꯂꯩꯇꯦ. ꯄꯥꯕꯒꯤ ꯊꯕꯛꯇꯣ ꯑꯩ ꯃꯨꯟꯅ ꯈꯪꯏ. ꯑꯩꯁꯦ ꯄꯥꯈꯪ ꯄꯥꯔꯕꯅꯤ ꯄꯥꯕ. ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯕꯅꯤ. ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯦꯛ ꯎꯕꯒ ꯄꯥꯕꯤ ꯄꯥꯎ ꯉꯥꯛꯇꯪ ꯇꯝꯃꯩꯁꯦ. ꯂꯝꯕꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩ." "ꯑꯦ, ꯂꯩꯀꯥꯏ ꯃꯤꯅ ꯀꯔꯤ ꯇꯝꯃꯩꯕ? ꯃꯋꯥ ꯑꯝꯇ ꯂꯧꯔꯨꯅꯨ. ꯊꯕꯛ ꯂꯩꯇꯕ ꯃꯤ ꯈꯔꯅꯅꯦ ꯑꯩꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯦꯡꯁꯤꯟꯗ ꯂꯩꯔꯕꯅꯤ. ꯀꯗꯥꯏ, ꯏꯁꯤ ꯏꯄꯥꯗ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ." "ꯃꯈꯣꯏ ꯃꯄꯥ, ꯅꯪꯁꯦ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤꯗꯣ ꯇꯠꯈ꯭ꯔꯕ꯭ꯔꯣ?
ꯅꯁꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯔꯤꯕꯁꯦ ꯅꯀꯣꯛꯇꯨꯗ ꯀꯔꯤꯁꯨ ꯈꯟꯊꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯉꯁꯥꯏ ꯃꯈꯩꯗꯤ ꯑꯩꯅ ꯉꯥꯡꯕ ꯋꯥ ꯈꯨꯝꯗꯕꯤꯁꯦ ꯍꯧꯖꯤꯛꯇ ꯃꯔꯣꯜ ꯂꯩꯅꯦ꯫ ꯃꯃꯥ, ꯅꯪꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯎꯔꯕ꯭ꯔꯣ? ꯅꯅꯥꯛꯇ ꯐꯝꯂꯤꯕ ꯑꯩꯐꯥꯎ ꯎꯁꯤꯟꯅꯗꯕ ꯃꯈꯩ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯒ ꯂꯩꯗꯥꯏꯅꯦ? ꯏꯃꯥ, ꯉꯥꯡꯂꯨꯔꯅꯨ. ꯍꯥꯏꯕꯗ ꯂꯧꯗꯕ ꯃꯤꯗꯤ ꯃꯤ ꯌꯥꯝꯅ ꯃꯥꯏꯅ ꯋꯥꯔꯛꯆꯅꯤ. ꯑꯗꯨꯕꯨ ꯕꯥꯕꯥ, ꯀꯇꯨ ꯀꯔꯟ ꯇꯧꯔꯛꯂꯕ ꯅꯆꯥꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ. ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯣ? ꯏꯄꯥꯁꯦ ꯀꯣꯛ ꯑꯃ ꯏꯉꯥꯎ ꯉꯥꯎꯔꯤ ꯋꯥꯅꯤ. ꯅꯠꯇꯦ, ꯀꯔꯤ ꯀꯔꯟꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯉꯁꯥꯏ ꯃꯈꯩ ꯉꯥꯡꯂꯤ ꯋꯥꯁꯦ ꯀꯔꯤꯁꯨ ꯈꯪꯖꯤꯟꯅꯗꯅ ꯂꯩꯕ ꯉꯝꯂꯤꯕ ꯄꯥꯕꯒꯤ ꯃꯥꯏꯗꯨꯕꯨ ꯏꯀꯥꯏ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯪꯗ꯭ꯔꯕ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯂꯤ ꯋꯥꯁꯦ ꯄꯥꯕꯅ ꯀꯣꯏꯔꯤꯕ ꯃꯧ ꯍꯜꯂꯛꯄꯤ ꯇꯥꯊꯣꯠꯂꯤ ꯅꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯅꯤ. ꯂꯩꯀꯥꯏꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯈꯨꯜ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ. ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯑꯎꯕ ꯃꯤꯅꯅꯦ ꯃꯤꯠ ꯅꯥꯟꯅꯔꯕꯅꯤ. ꯏꯕꯨꯡꯉꯣ, ꯇꯣꯛꯎꯁꯤ, ꯉꯥꯡꯂꯨꯔꯅꯨ. ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯗ ꯀꯟꯊꯤ ꯊꯣꯛꯅ ꯁꯧꯒꯠꯂꯒꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ. ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯈꯣꯡ ꯅꯈꯨꯠ ꯍꯥꯝꯗꯣꯛꯂꯨꯔꯣ. ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯒꯦ. ꯉꯥꯗꯨꯅ ꯏꯄꯥ ꯁꯦꯝꯕꯤꯔꯛꯂꯒꯦ. ꯃꯃꯥ ꯃꯆꯥꯗꯨ ꯏꯕꯣꯍꯜꯗ ꯆꯞ ꯃꯥꯟꯅꯅ ꯁꯥꯎꯅ ꯐꯠ ꯌꯦꯡꯊꯣꯔꯛꯏ. ꯃꯈꯣꯏꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯄꯥ ꯃꯍꯥꯛꯇꯤ ꯇꯧꯐꯝ ꯈꯪꯗ ꯅꯣꯛꯁꯤꯟꯅꯔꯒ ꯂꯩ꯫ ꯁꯣꯝꯗ ꯇꯥꯊꯣꯠꯂꯩ ꯍꯣꯏꯗꯅꯤ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ. ꯇꯥꯊꯣꯠꯂꯩ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝꯗꯨꯗ ꯐꯝꯂꯒ ꯃꯈꯨꯠꯇ ꯁꯦꯜ ꯀꯌꯥ ꯑꯃ ꯄꯥꯏꯔꯒ ꯃꯁꯤꯡ ꯊꯤꯔꯤ. ꯀꯗꯥꯏꯗꯒꯤ ꯁꯦꯜꯁꯤꯡꯅꯣ ꯑꯗꯨꯅꯕꯨ? ꯑꯍꯜ ꯍꯅꯨꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯒꯤ ꯑꯃꯨꯛ ꯁꯦꯜ ꯂꯧꯊꯣꯛꯂꯕ꯭ꯔꯣ? ꯀꯔꯤꯅꯣ ꯏꯃꯥ? ꯑꯩꯅ ꯃꯈꯣꯏꯗ ꯄꯤꯗꯕ ꯌꯥꯗꯦꯅ ꯍꯥꯏꯔꯨꯕ꯭ꯔꯣ? ꯅꯠꯇꯦ, ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯣꯏꯒꯦ ꯇꯥꯟꯅꯔꯛꯏꯁꯦ ꯑꯩꯅ ꯀꯣꯏꯕꯤꯔꯨ ꯂꯥꯛꯑꯣꯅ ꯀꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯍꯤꯡꯕꯗ ꯁꯦꯜ ꯆꯪꯉꯦ ꯍꯥꯏꯕꯁꯦ ꯏꯃꯥ ꯈꯪꯕꯤꯗꯕ꯭ꯔꯣ? ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦꯅꯦ. ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ. ꯍꯌꯦꯡ ꯁꯤꯔꯕ ꯀꯥꯟꯗ ꯅꯪ ꯃꯩ ꯃꯊꯛꯇ ꯉꯧꯕ ꯁꯣꯏꯔꯣꯏꯀꯣ, ꯁꯣꯏꯔꯣꯏ. ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯃꯩ ꯃꯊꯛꯇ ꯉꯧꯗꯣꯏꯕ? ꯃꯤ ꯍꯩꯅꯝ ꯂꯩꯅꯝ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅ ꯆꯦꯟ ꯆꯣꯡꯗꯅ ꯁꯥꯟꯅꯗꯣꯏꯅꯤ. ꯍꯤꯡꯂꯤꯉꯩꯗ ꯁꯣꯡꯂꯝ ꯆꯥꯗꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯗꯤꯅꯦ ꯁꯤꯔꯕ ꯀꯥꯟꯗ ꯖꯣꯝ ꯅꯤꯡꯊꯧꯅ ꯃꯩꯊꯛꯇ ꯉꯧꯋꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ? ꯑꯁ, ꯇꯥꯅꯤꯡꯗꯦꯗ. ꯏꯃꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯈꯪꯉꯤꯗꯣ ꯖꯣꯝ ꯅꯤꯡꯊꯧ ꯃꯅꯥꯛꯇꯒ ꯆꯠꯄꯤꯔꯨꯔꯕꯣ? ꯂꯥꯏꯒ ꯃꯋꯥ ꯂꯧꯗꯦ. ꯁꯤꯔꯒꯅ ꯁꯤꯕꯩ ꯊꯕꯛ, ꯍꯤꯡꯂꯤꯉꯩꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯗꯕ. ꯁꯤ ꯅꯠꯇ꯭ꯔꯣ ꯄꯨꯟꯁꯤ ꯍꯥꯏꯁꯦ? ꯋꯥꯔꯛꯇꯕꯤ! ꯅꯍꯥꯛꯁꯦ ꯃꯧꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯣ? ꯑꯗꯨꯁꯨ ꯍꯜꯂꯛꯂꯒ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ. ꯅꯔꯝ ꯆꯠꯇꯨꯅ ꯆꯨꯝꯅ ꯂꯩꯌꯣ ꯍꯥꯏꯕꯁꯦ ꯌꯥꯈꯤꯗ꯭ꯔꯕꯅꯤ ꯅꯠꯇ꯭ꯔꯣ? ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯑꯃꯨꯛꯇꯪ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯐꯥꯔꯒꯅꯦ ꯅꯔꯨ ꯀꯣꯛꯂꯕꯗꯤ ꯈꯜꯂꯛꯄꯦꯟꯗꯧꯅꯤ ꯅꯪ. ꯃꯇꯝꯗꯨꯗꯅꯦ ꯑꯩꯗꯤ ꯈꯥꯝꯕꯒ ꯍꯥꯏꯔꯤ. ꯑꯩꯅ ꯑꯣꯏꯅꯅꯦ ꯃꯥꯡ ꯊꯥꯔꯒ ꯅꯪ ꯐꯨꯕ ꯌꯥꯎꯗꯧꯔꯤꯕꯅꯤ. ꯂꯩꯀꯥꯏ ꯃꯌꯥꯝꯅꯗꯤ ꯑꯩꯁꯦ ꯀꯩꯒꯤ ꯐꯥꯗꯣꯏꯕ? ꯑꯩꯕꯨ ꯃꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ? ꯅꯠꯇꯦ, ꯏꯃꯥ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯗꯨ ꯌꯥꯝ ꯀꯤꯔꯤꯗꯣ ꯃꯈꯣꯏꯅ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯛ ꯊꯥꯛꯂꯔꯕ꯭ꯔꯣ? ꯀꯔꯤ ꯀꯥꯟꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ. ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯣ. ꯍꯨꯒ ꯃꯥꯞꯁꯤꯜꯂꯒ ꯂꯩꯔꯝꯅꯤꯀꯣ. ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯗꯧꯅꯤ. ꯃꯧ ꯍꯜꯂꯛꯄꯤ, ꯑꯣꯛꯇꯕꯤ, ꯅꯨꯄꯥ ꯐꯥꯕꯤ. ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯧ ꯑꯁꯤꯗ ꯏꯟꯅꯔꯛꯂꯤꯕ ꯄꯥꯈꯪꯁꯤꯡꯗꯨꯅꯦ. ꯄꯥꯈꯪꯁꯤꯡꯗꯣ ꯂꯩꯁꯥꯕꯤꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯕꯅꯤꯗ. ꯃꯔꯛꯁꯤꯗ ꯃꯥꯒꯤ ꯁꯤꯗꯧ ꯀꯨꯏꯗ꯭ꯔꯕ ꯏꯕꯨꯍꯜꯗꯨꯅꯅꯦ ꯃꯥꯡ ꯊꯥꯔꯤ. ꯃꯗꯨꯁꯨ ꯃꯌꯨꯝꯗ ꯃꯇꯨ ꯃꯆꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯥ ꯈꯪꯗꯦꯅꯦ. ꯍꯥꯏꯔꯁꯨ ꯂꯧꯕꯤꯔꯝꯃꯣꯏꯅꯦ. ꯑꯩꯈꯣꯏꯒꯤꯁꯤꯒ ꯆꯞ ꯃꯥꯟꯅꯔꯝꯒꯅꯦꯕ. ꯃꯃꯥꯏ ꯑꯁꯦ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯪꯗ꯭ꯔꯕꯅꯦꯕ ꯑꯁꯤ. ꯇꯥꯊꯣꯠꯂꯩꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯧꯔꯛꯏ. ꯏꯁꯧ ꯂꯥꯡꯗ꯭ꯔꯁꯨꯅꯦ ꯆꯥꯛꯇꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯣꯡꯉꯨ. ꯇꯥꯅꯤꯡꯗꯤꯌꯦ, ꯅꯥꯀꯣꯡ ꯋꯥꯏ ꯆꯤꯜꯂꯤ. ꯏꯃꯥꯅ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯒꯅꯦ ꯀꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ. ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯏꯃꯥ, ꯇꯥꯅꯤꯡꯗꯦ. ꯃꯁꯤ ꯂꯝꯁꯥꯏ ꯃꯆꯥꯁꯦ ꯃꯁꯦ ꯀꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯥꯏꯅ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ. ꯅꯪ ꯅꯅꯤꯡꯇꯧꯀꯣ, ꯅꯅꯤꯡꯇꯧ. ꯏꯃꯥ ꯊꯤꯡꯉꯣꯏ. ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯕꯁꯨ ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏ. ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯖꯕꯅꯤ. ꯅꯨꯃꯤꯠꯁꯤ ꯃꯍꯧꯈ꯭ꯔꯦ. ꯃꯌꯨꯝꯒꯤ ꯃꯤꯅ ꯍꯥꯏꯕꯗ ꯇꯥꯗ꯭ꯔꯕ ꯑꯣꯏꯔꯣꯏꯗꯕ ꯄꯟꯊꯨꯡꯕꯨ ꯃꯈꯨꯠꯅ ꯂꯝꯕꯤ ꯐꯪꯉꯤ ꯈꯜꯂꯤꯕ ꯏꯕꯣꯍꯜ ꯑꯃꯗꯤ ꯇꯥꯊꯣꯠꯂꯩ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯤꯗꯤ ꯈꯔ ꯇꯥꯛꯂꯤ. ꯇꯥꯏ ꯏꯕꯣꯍꯜ, ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ. ꯀꯔꯤ ꯋꯥꯅꯣꯅꯦ? ꯑꯝꯇꯒ ꯅꯠꯇꯦ, ꯃꯌꯥꯝ ꯍꯥꯏꯌꯨ. ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣꯅꯦ, ꯌꯨꯝꯗꯁꯨ ꯏꯃꯥꯅ ꯉꯥꯡꯕꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩꯁꯦ ꯅꯌꯨꯝꯗ ꯑꯣꯏꯅ ꯄꯨꯁꯤꯟꯕꯤꯔꯣꯗꯅ.
ꯌꯨꯝꯗ ꯄꯨꯁꯤꯟꯕ ꯑꯗꯨꯗꯤ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯥꯅ ꯀꯟꯅ ꯉꯥꯡꯅꯩ ꯀꯗꯥꯏꯗꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯐꯨꯒꯦ ꯐꯥꯎ ꯇꯧꯏ ꯃꯁꯤꯗ ꯑꯩꯅ ꯅꯪ ꯑꯃꯨꯛ ꯄꯨꯁꯤꯜꯂꯨꯔꯕꯗꯤ ꯏꯕꯥꯏꯅꯤꯃꯛ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯆꯥꯅꯨꯄꯥ ꯑꯃꯗꯨ ꯈꯛ ꯐꯥꯖꯤꯟꯕꯁꯨ ꯉꯝꯗꯕ ꯑꯩꯅ ꯈꯜꯂꯨꯔꯤ ꯃꯌꯥꯝꯁꯤꯒ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤꯕ ꯇꯥꯔꯤꯕ꯭ꯔꯥ 이베마 따토네 아무튼 딱타고세 ngasi nattrabasu matam asuk yam leiribsidi isa nupana ngang bek pabaga yumda pusiladawni hoisi yar changkhrusa mi laklabadi ibani da mamit phaina phai yengnarani ba aisu changkhri hoi hoi adudi ayemu salage ko masiga nu bisisu oido oithuga maluri aduga masanupana ngangi kai sanarike 마누부 에로비게 칼라디 마사누파가 기부 파우키죠 마시마냐 오이로이 칸 아두기 서룩 탕나부쿠기 빠캉 마삭 빠자보다 아두도 오이나 레시나바 떠게 호렌 탱네라디 마똥이 액뜩이나 선크라가 로이리 따토 라이도 와칼 누가이나 마윰다 ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯉꯥꯟꯕꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯝꯗꯦ 이루가 나는 루톡라가 마키 셈라가 마타우 ꯄꯨꯟꯁꯤꯕꯨ ꯍꯣꯏꯗ ꯂꯥꯛꯏ 이따 ꯂꯣꯏꯔꯕ ꯅꯪꯕꯣ ꯂꯣꯏꯔꯦ ꯁꯦꯁ ꯌꯥꯝ ꯀꯦꯊꯔꯒ ꯂꯥꯛꯏꯀꯣ ꯃꯤꯗꯤ ꯇꯈꯦꯜ ꯂꯩꯔꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕꯤꯗꯣ ꯍꯦꯛꯂꯝꯗꯥꯏꯒꯤ ꯃꯀꯤ ꯌꯥꯝ ꯁꯦꯝꯊꯔꯛꯏꯀꯣ ꯑꯁ ꯏꯇꯥꯎ ꯅꯪꯁꯨ ꯑꯗꯣ ꯏꯕꯥꯏꯅꯤ ꯆꯠꯇꯣꯏꯁꯦ ꯃꯥꯕꯨ ꯊꯦꯡꯅꯒꯗ꯭ꯔꯣ ꯑꯩꯗꯤ ꯆꯠꯈꯩ ꯆꯠꯂꯒ ꯊꯦꯡꯅꯗ꯭ꯔꯗꯤ ꯕꯤꯠ ꯌꯥꯝ ꯂꯩꯔꯣꯏꯕꯣ ꯏꯁ ꯑꯗꯨꯒꯤ ꯋꯥꯕꯨ ꯃꯌꯨꯝ ꯈꯪꯉꯤꯁꯤꯗꯤ ꯑꯩꯁꯨ ꯊꯤꯁꯦ ꯇꯧꯔ ꯍꯥꯏꯖꯤꯜꯂꯔꯒ ꯆꯦꯜꯂꯒ ꯂꯣꯏꯔꯦ ꯅꯪꯅ ꯇꯨꯡꯗ ꯂꯥꯛꯂꯒ ꯂꯩꯕ꯭ꯔꯥꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯨ ꯀꯩꯅꯣ ꯍꯣꯏꯁꯦ ꯂꯥꯛꯑꯣ ꯃꯇꯝꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯂꯥꯛꯏ ꯁꯨꯝ ꯂꯥꯛꯄꯗ ꯇꯈꯦꯜꯂꯩ ꯍꯣꯏꯒꯤ ꯂꯩꯀꯥꯏꯁꯨ ꯌꯧꯔꯛꯂꯦ ꯇꯥꯟ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯣꯏꯅꯨꯗꯨ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯇꯥꯡꯉꯥꯟꯕ ꯄꯨꯟꯁꯤꯕ ꯊꯕꯛ ꯆꯠꯂꯕ꯭ꯔꯣ ꯄꯨꯟꯁꯤꯕꯅ ꯑꯁ ꯀꯥꯏꯗꯤ ꯊꯕꯛꯅꯣꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯤꯗꯕꯨ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯆꯠꯄ ꯊꯕꯛꯇꯨꯗꯤ ꯉꯔꯥꯡꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯀꯥꯏꯗ ꯆꯠꯂꯤꯕ ꯉꯥꯟꯕꯅ ꯊꯣꯏꯅꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯇꯈꯦꯜꯂꯩꯗꯣ ꯑꯝꯇ ꯑꯣ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯉꯥꯏꯔꯝ ꯑꯩ ꯏꯇꯥ ꯄꯨꯊꯣꯛꯂꯒ ꯊꯣꯛꯂꯛꯀꯦ ꯍꯣꯏ ꯈꯔ ꯊꯨꯅ ꯂꯥꯛꯎꯀꯣ ꯏꯇꯥꯎ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯝꯄꯥꯛ ꯃꯆꯥ ꯂꯩꯕꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯊꯣꯏꯅꯣ ꯃꯇꯥ ꯇꯈꯦꯜꯂꯩ ꯍꯣꯏꯗ ꯆꯦꯜꯂꯛꯏ ꯁꯨꯃꯥꯡꯗꯨꯗ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯇꯥꯕꯨ ꯀꯧꯔꯛꯏ ꯏꯇꯥ ꯏꯇꯥ ꯇꯈꯦꯜꯂꯩ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯥꯎ ꯇꯥꯔꯦ ꯏꯇꯥ ꯊꯣꯏꯅꯣ ꯀꯩꯅꯣ ꯁꯨꯃꯥꯡꯗꯨ ꯂꯦꯞꯂꯒ ꯂꯩꯔꯤꯗꯨꯕꯣ ꯀꯥꯈꯠꯂꯣ ꯁꯤ ꯂꯣꯏꯁꯤꯜꯂꯣ ꯊꯕꯛꯀ ꯆꯤꯟꯕ꯭ꯔꯣ ꯅꯪꯕꯣ ꯆꯤꯜꯂꯁꯨ ꯑꯩꯉꯣꯟꯗꯣ ꯑꯃꯨꯛ ꯐꯤꯔꯣꯜꯒꯁꯦ ꯍꯣꯡꯗꯣꯛꯑ ꯂꯥꯛꯑꯣꯁꯦ ꯑꯁ ꯀꯩꯅꯣꯃꯤ ꯑꯌꯣꯃ ꯊꯣꯡꯖꯤꯟꯅ ꯈꯨꯗꯤꯒ ꯊꯤꯖꯤꯜꯂꯤ ꯍꯩꯃ ꯀꯩꯅꯣꯕ ꯁꯤꯕꯣ ꯎꯄꯨꯒ ꯐꯥꯛꯏꯁꯤꯕꯣ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯐꯤꯔꯣꯜ ꯂꯩꯇꯕꯅꯤ ꯐꯤꯌꯥꯟꯗ ꯂꯣꯏ ꯌꯥꯜꯂꯤꯁꯤꯗꯤ ꯐꯤꯌꯥꯟꯗ ꯑꯣ ꯁꯤꯗ ꯂꯣꯏ ꯂꯩꯔꯦꯗꯅ ꯀꯔꯝꯕ ꯁꯦꯠꯅꯤ ꯅꯪꯒꯤ ꯐꯤꯁꯦ ꯁꯤꯒꯤ ꯑꯁꯪꯕꯁꯦ ꯁꯤ ꯁꯦꯠꯂꯣ ꯑꯗꯨꯒ ꯎꯠ ꯃꯆꯨꯒꯤ ꯐꯨꯔꯤꯠꯁꯦ ꯁꯤꯃ ꯂꯤꯠꯂꯣ ꯁꯠꯇꯧꯔꯣꯃꯤ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯀꯔꯤꯅꯣ ꯈꯔ ꯁꯤꯜꯂꯣ ꯊꯨꯔꯣꯕ ꯍꯣꯏ ꯃꯤ ꯍꯣꯡꯗꯣꯛꯀꯦꯕ ꯑꯗꯣ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ ꯑꯌꯣ ꯑꯁ ꯁꯝꯗꯨ ꯇꯞꯅ ꯍꯥꯠꯂꯨ ꯀꯩꯅꯣ ꯍꯦꯛꯇ ꯐꯣꯏꯔꯤꯗꯨꯕꯣ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯗꯤꯅꯦ ꯑꯗꯨꯝ ꯅꯤꯟꯗꯅ ꯂꯩꯔꯗꯧꯕ ꯁꯠꯇꯧꯔꯣ ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯃꯇꯥꯗꯨ ꯋꯥꯍꯪ ꯍꯪꯗ꯭ꯔꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯇꯥ ꯊꯣꯏꯅꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯏꯟꯅꯩ ꯂꯝꯄꯥꯛ ꯃꯆꯥ ꯂꯩꯕꯗꯣꯝꯗ ꯂꯥꯛꯄꯗ ꯎꯔꯦ ꯂꯥꯞꯇꯛꯅ ꯉꯥꯟꯕꯒ ꯄꯨꯟꯁꯤꯕꯒ ꯂꯦꯞꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯈꯪꯍꯧꯗꯅ ꯇꯈꯦꯜꯂꯩ ꯃꯍꯥꯛꯇꯤ ꯃꯤꯍꯨꯟ ꯆꯣꯡꯂꯛꯏ ꯏꯇꯥ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯀꯦꯗꯅ ꯂꯣꯏꯁꯤꯟꯍꯜꯂꯤꯁꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ꯭ꯔꯣ ꯀꯩꯅꯣ ꯑꯩꯅ ꯉꯥꯡꯕ ꯋꯥꯒ ꯇꯥꯗꯈꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯤꯡꯉꯤꯁꯤꯕꯣ ꯏꯇꯥ ꯑꯌꯥ ꯃꯤꯅ ꯍꯥꯏꯕ ꯋꯥꯒꯁꯦ ꯍꯥꯏꯅ ꯁꯨꯝ ꯆꯤꯡꯉꯦꯃꯤ ꯑꯁ ꯑꯁꯤꯁꯦ ꯌꯥꯝ ꯉꯥꯡꯉꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯉꯥꯟꯕꯗꯤ ꯇꯈꯦꯜꯂꯩ ꯃꯍꯥꯛꯇ ꯃꯤꯠꯅ ꯌꯦꯡꯕ ꯂꯦꯞꯇꯦ ꯄꯨꯟꯁꯤꯕꯅ ꯂꯥꯛꯑꯕꯅꯤꯅ ꯋꯥꯔꯤ ꯄꯦꯟꯅ ꯁꯥꯟꯅꯧ ꯊꯣꯏꯅꯨ ꯏꯕꯥꯅꯤꯁꯨ ꯑꯁ꯭ꯋꯥꯏꯗ ꯐꯝꯅ ꯉꯥꯏꯔꯨꯁꯤ ꯍꯣꯏ ꯏꯇꯥ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯍꯧꯔꯣꯀꯣ ꯆꯠꯂꯦ ꯉꯥꯟꯕꯅ ꯀꯩꯅꯣ ꯋꯥꯒ ꯑꯝꯇ ꯉꯥꯡꯂꯔꯣꯏꯗ꯭ꯔꯣ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ ꯁꯨꯝ ꯇꯨꯃꯤꯟ ꯂꯩ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯏꯁ ꯑꯗꯨ ꯌꯥꯝ ꯏꯀꯥꯏꯁꯤ ꯂꯩꯗꯨꯅ ꯀꯩꯒꯤ ꯅꯍꯥꯟꯈꯩ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯅ ꯑꯗꯨꯝ ꯀꯧꯔꯛꯂꯒ ꯉꯁꯤꯅ ꯋꯥꯐꯥꯎ ꯐꯖꯅ ꯉꯥꯡꯗꯦꯅꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ ꯉꯁꯤꯗꯒꯤ ꯏꯕꯥꯏꯅꯤ
ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯝꯇ ꯑꯣꯏꯔꯁꯤ ꯏꯀꯥꯏꯁꯤꯟꯅꯔꯒ ꯌꯥꯗꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯔꯣꯏꯀꯣ ꯀꯩꯅꯣ ꯑꯩꯒꯤ ꯈꯟꯕꯒꯤ ꯃꯇꯝꯒ ꯑꯝꯇ ꯄꯤꯔꯔꯣꯏꯗ꯭ꯔꯣ ꯈꯟꯗ꯭ꯔꯁꯨ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯄꯥꯈꯨꯝ ꯄꯥꯝꯃꯤꯁꯦ ꯑꯌꯥ ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯦ ꯑꯁ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯅꯨꯡꯁꯤꯅꯕꯩ ꯃꯇꯥꯡꯗ ꯅꯨꯄꯥꯏꯅ ꯏꯀꯥꯏꯔꯤꯅꯦ ꯂꯩꯔꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯥꯔꯦꯅ ꯑꯝꯇ ꯍꯥꯏꯔꯨꯁꯦ ꯇꯥꯒꯦꯕ ꯇꯥꯅꯤꯡꯉꯤ ꯌꯥꯔꯦ ꯏꯀꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯥꯟꯕ ꯃꯃꯣꯟ ꯅꯣꯛꯅ ꯅꯨꯡꯁꯤꯅ ꯇꯈꯦꯜꯂꯩꯗ ꯌꯦꯡꯂꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯉꯥꯟꯕꯒ ꯄꯨꯟꯁꯤꯕꯒꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯉꯥꯟꯕ ꯑꯃꯗꯤ ꯇꯈꯦꯜꯂꯩ ꯅꯨꯡꯁꯤꯅꯕ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯃꯥꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯕꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯇꯥꯊꯣꯠꯂꯩ ꯄꯥꯈꯪ ꯑꯃꯗ ꯅꯝꯂꯩ ꯂꯩꯁꯤꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯏꯕꯣꯍꯜ ꯃꯍꯥꯛꯇꯤ ꯑꯁꯥ ꯀꯥꯏꯔꯦ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯂꯒ ꯀꯄꯣꯏ ꯉꯥꯡꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯣ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯁꯣꯝꯗ ꯑꯩꯅ ꯏꯆꯥ ꯅꯨꯄꯥ ꯁꯥꯎꯕ ꯊꯦꯝꯂꯤꯉꯩꯗ ꯇꯥꯊꯣꯠꯂꯩ ꯃꯍꯥꯛꯇꯤ ꯅꯨꯄꯥ ꯑꯇꯣꯞꯄꯝꯗ ꯆꯦꯟꯈ꯭ꯔꯕ ꯑꯗꯨꯁꯨ ꯄꯥꯈꯪꯗ ꯅꯠꯇꯦ ꯄꯥꯈꯪ ꯃꯈꯣꯏꯗ ꯃꯧ ꯍꯜꯂꯛꯄꯤꯗꯨꯕꯨ ꯂꯧꯒꯦ ꯌꯥꯎꯅꯤꯡꯗ ꯂꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯄꯥꯈꯪꯗꯨꯅ ꯃꯤ ꯃꯧ ꯍꯜꯂꯛꯄꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯨꯝꯕꯗ ꯂꯩꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯁꯤꯕꯣ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯇꯥꯊꯣꯠꯂꯩ ꯆꯥꯟꯅꯕꯤ ꯅꯪꯗꯤ ꯅꯨꯄꯥ ꯑꯃꯗ ꯊꯣꯠꯊꯔꯒ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯕ ꯑꯣꯏꯔꯦ ꯃꯦꯝꯆꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡꯗꯨ ꯇꯥꯔꯒ ꯁꯥꯎꯅ ꯆꯪꯂꯛꯏ ꯑꯣ ꯌꯥꯝ ꯄꯥꯝꯂꯒꯅꯅꯦ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯆꯠꯂꯒ ꯂꯧꯔꯨꯔꯣ ꯍꯅꯨꯕ ꯅꯪꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯑꯃ ꯐꯥꯔꯒ ꯂꯩꯈ꯭ꯔꯦꯗꯅ ꯃꯤꯒꯤ ꯄꯥꯈꯪꯗꯨꯗ ꯃꯧ ꯃꯥꯅ ꯂꯩꯁꯤꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯑꯣꯏꯔꯗꯤ ꯐꯕ ꯅꯨꯄꯥ ꯅꯍꯥꯗ ꯍꯦꯡꯉꯣ ꯇꯧꯕꯅꯤꯅꯅꯦ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯈꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯃꯃꯥ ꯅꯪꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯉꯩꯁꯤꯗ ꯅꯥꯀꯟꯗꯒꯤ ꯕꯥꯁꯣꯛ ꯏꯁꯩ ꯁꯛꯆꯤꯜꯂꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯁꯣ ꯉꯁꯤꯗꯤ ꯑꯩ ꯇꯨꯃꯤꯟꯅꯅꯦ ꯏꯊꯟꯇ ꯑꯝꯇ ꯂꯩꯒꯦ ꯌꯦꯜꯂꯛꯀꯅꯨ ꯍꯥ ꯌꯣ ꯎꯇꯨꯞ ꯑꯃ ꯄꯥꯏꯔꯒꯅꯦ ꯇꯨꯡꯁꯤꯗꯒꯤ ꯍꯦꯛ ꯊꯣꯝꯇꯠꯄꯕꯨꯅꯦ ꯅꯁꯛꯅꯤꯅ ꯀꯨ ꯃꯅꯨꯡꯗꯒꯤ ꯁꯠꯇꯣꯔꯛꯄ ꯃꯥꯟꯕ ꯅꯪꯁꯨ ꯃꯤꯒꯤ ꯃꯧ ꯇꯒꯠ ꯇꯦꯛꯄꯤꯗꯣ ꯂꯧꯔꯅꯤ ꯀꯥꯏꯅ ꯋꯥꯈꯜ ꯁꯥꯒꯠꯂꯨꯔꯤꯕꯅꯤꯅꯦ ꯂꯧꯔꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯍꯥ ꯅꯨꯡꯉꯥꯏꯔꯝꯂꯅꯤ ꯍꯅꯨꯊꯪꯁꯤꯗ ꯅꯨꯄꯤꯗ ꯆꯣꯞꯂꯒ ꯌꯥꯝ ꯂꯦꯝꯃꯦ ꯁꯤꯅꯤꯅꯦ ꯂꯦꯝꯖꯔꯦꯕ ꯃꯁꯤꯗꯤ ꯀꯥꯟꯅꯔꯣꯏ ꯅꯨꯡꯊꯤꯜ ꯃꯇꯝꯁꯤꯗ ꯋꯥꯈꯜ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯂꯒ ꯂꯩꯕꯅ ꯐꯅꯤ ꯆꯪꯈꯤꯕꯒ ꯌꯥꯔꯣꯏ ꯑꯣꯏ ꯀꯔꯤꯅꯣꯅꯦ ꯂꯥꯛꯇꯅ ꯆꯤꯡꯉꯤꯁꯤꯕꯣ ꯊꯥꯗꯣꯛꯑꯣꯅꯦ ꯏꯪꯈꯣꯜꯒꯤ ꯅꯥꯄꯤ ꯍꯧꯒꯠꯂꯛꯂꯤꯕꯁꯤꯡꯁꯦ ꯐꯣꯏꯗꯠꯂꯨꯁꯤ ꯂꯥꯎ ꯊꯕꯛ ꯇꯧꯃꯟꯗꯅ ꯅꯁꯥꯗꯣ ꯁꯤꯅꯝ ꯅꯝꯃꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯍꯜꯗꯨ ꯁꯣꯔꯣ ꯆꯤꯡꯂꯒ ꯏꯪꯈꯣꯜꯂꯣꯝꯗ ꯄꯨꯈꯤꯔꯝꯃꯤ ꯁꯣꯝꯗ ꯇꯥꯊꯣꯠꯂꯩꯅ ꯆꯦꯜꯂꯛꯂꯤꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯌꯨꯝꯗꯅꯤ ꯄꯥꯈꯪꯗꯨꯒꯤ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤꯒꯅ ꯏꯁꯧ ꯂꯥꯡꯂꯤ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯁꯦ ꯃꯁꯤꯒꯤ ꯂꯥꯏꯍꯣꯔꯤ ꯃꯥꯟꯕꯤ ꯇꯧ ꯉꯝꯕꯤ ꯃꯧ ꯍꯜꯂꯛꯄꯤꯁꯦ ꯆꯦꯜꯂꯛꯅꯕ ꯄꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕꯅꯤ ꯍꯥꯏ ꯊꯣꯛꯂꯛꯎ ꯂꯥꯎ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤ ꯊꯣꯠꯆꯟꯅꯕꯤꯗꯣ ꯁꯤꯗ ꯄꯨꯊꯣꯔꯛꯎ ꯀꯥꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯕꯅꯒ ꯌꯥꯔꯣꯏꯌꯦ ꯆꯟꯅꯔꯣꯏ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯍꯟꯗꯛ ꯈꯔ ꯁꯤꯡꯂꯛꯏꯅ ꯈꯜꯂꯨꯔꯤꯅꯤ ꯑꯗꯨꯒꯗꯤ ꯑꯁꯤꯒꯤ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯤ ꯏꯀꯥꯏ ꯈꯪꯗꯕꯤꯁꯦ ꯄꯨꯁꯤꯜꯂꯝꯗꯥꯏꯒꯤ ꯑꯣꯏꯔꯦ ꯇꯥꯆꯧ ꯅꯨꯄꯤꯗꯣ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯑꯩꯈꯣꯏꯅꯦ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯃꯌꯨꯝꯗ ꯍꯧꯖꯤꯛꯃꯛ ꯆꯠꯍꯟꯈꯣ ꯇꯥꯊꯣꯠꯂꯩꯒ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯏ ꯏꯃꯥ ꯀꯧꯔꯛꯀꯅꯨ ꯀꯅꯥꯒꯤ ꯏꯃꯥ ꯍꯦ ꯇꯥꯊꯣꯠꯂꯩ ꯍꯧꯖꯤꯛꯃꯛ ꯅꯌꯨꯝꯗ ꯆꯠꯈꯣ ꯅꯠꯇ꯭ꯔꯕꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅꯕ ꯆꯦꯜꯂꯛꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯣ ꯍꯥꯏꯁꯦ ꯑꯁ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔꯣ ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯣꯏꯔꯁꯨ ꯋꯥꯈꯜ ꯇꯥꯡꯅ ꯅꯔꯝꯆꯠꯇꯣ ꯐꯖꯕ ꯑꯣꯏꯔꯗꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯌꯥꯏꯅꯦ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧ ꯈꯪꯗꯕ ꯈꯨꯜ ꯑꯁꯤꯗ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ ꯑꯄꯪꯕ ꯏꯆꯥꯁꯤ ꯆꯦꯜꯂꯛꯑꯦ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯃꯨꯛ ꯐꯥꯔꯒ ꯆꯦꯟꯈꯤꯒꯦꯔꯥ ꯍꯥ ꯑꯩꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯀꯨꯞꯂꯒꯅꯦ ꯅꯌꯨꯝꯗ ꯁꯣꯔꯣ ꯆꯤꯡꯗ꯭ꯔꯤꯉꯩ ꯅꯈꯣꯡꯅ ꯊꯣꯡꯅ ꯆꯠꯈ꯭ꯔꯣ ꯆꯠ ꯃꯥ ꯑꯗꯨꯃꯛꯇꯤ ꯐꯖꯃꯟꯗꯦꯗ ꯀꯔꯤ ꯐꯖꯃꯟꯗꯕ ꯏꯆꯥ ꯅꯨꯄꯥꯅ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯨꯟꯅ ꯈꯪꯈ꯭ꯔꯕꯅꯤ ꯅꯨꯄꯤ ꯇꯧ ꯉꯝꯕꯤꯁꯤꯅ ꯅꯝꯗꯅ ꯏꯟꯅꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯍꯥ ꯆꯟꯗꯥꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯁꯨ ꯃꯧꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯂꯩꯁꯥꯕꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯃꯁꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯃꯀꯣꯛꯁꯤꯗ ꯀꯛꯁꯤ ꯑꯃꯇ ꯄꯤꯅ ꯍꯠꯀꯦ ꯃꯁꯦ ꯑꯌꯣ ꯀꯥꯛ ꯍꯦꯛꯇ ꯂꯦꯋꯥꯅꯦ ꯃꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯄꯨꯔꯥ
ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ ꯍꯦ ꯇꯥꯊꯣꯠ ꯂꯩ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯆꯠꯂꯣꯗꯤ ꯆꯠꯂꯣ ꯑꯩꯗꯤ ꯀꯩꯒꯤ ꯆꯠꯇꯣꯏꯕ ꯆꯠꯂꯣꯏ ꯅꯪ ꯉꯁꯤ ꯆꯠꯇꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯗꯅ ꯅꯪ ꯍꯥꯏ ꯏꯕꯨꯡꯉꯣ ꯍꯟꯗꯣꯛ ꯃꯁꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤꯁꯦ ꯃꯉꯛ ꯁꯝꯁꯦ ꯂꯥꯛꯇꯅ ꯏꯟꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗꯨꯅ ꯇꯥꯊꯣꯠꯂꯩꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯍꯦꯛꯇ ꯐꯣꯏꯔꯒ ꯁꯨꯃꯥꯡ ꯇꯥꯅ ꯆꯤꯡꯊꯔꯛꯏ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ ꯄꯪꯇꯛ ꯇꯧꯕ ꯄꯥꯈꯪꯗꯨ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯖꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯥꯊꯣꯠꯂꯩꯁꯨ ꯃꯈꯣꯏꯅꯤ ꯆꯪꯗꯨꯅ ꯃꯁꯝꯗꯨ ꯐꯣꯏꯔꯛꯄꯋꯣ ꯃꯋꯥꯏ ꯃꯃꯤꯠꯇ ꯈꯨꯕꯥꯛꯅꯕ ꯊꯥꯕꯋꯣ ꯇꯧꯔꯛꯄꯗꯨꯗ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩꯗ ꯃꯈꯠ ꯁꯨꯍꯟꯕ ꯉꯝꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥꯊꯣꯠꯂꯩꯗꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯆꯤꯡꯂꯒ ꯄꯨꯔꯛꯏ ꯑꯗꯨꯒ ꯂꯝꯕꯤ ꯃꯄꯥꯟꯗ ꯏꯟꯊꯨꯔꯒ ꯊꯝꯂꯝꯃꯤ ꯇꯥꯊꯣꯠꯂꯩ ꯆꯩꯅꯥꯗꯨꯕꯨ ꯈꯥꯡꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯆꯪꯈ꯭ꯔꯤꯕ ꯃꯃꯥ ꯃꯆꯥꯕꯨ ꯌꯦꯡꯍꯧꯏ ꯏꯃꯥꯅ ꯇꯠꯇꯅ ꯍꯥꯏꯕꯗꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯔ ꯑꯩꯅ ꯋꯥꯈꯜ ꯇꯥꯅ ꯌꯨꯝꯗ ꯂꯩꯔꯝꯂꯕꯗꯤ ngasi aina phaduna chelakliba nupa mahaki imungnasu harauna lawsinbiramganiko aise wakhal yam yawmante aigi ureba mahakpu hundoklamlaga lakpa ngambi sel paibda ngaubi ainabu kayam jugo chadoidu ima nang haiba injaramlabadi ngasi na sada thokliba thongdokse thoklamloidabadi aina yumdagi khongthang dokkiba numittuda yumdasu jangaloi haina imana tattana haikibadi aduna ai hausi yumda sanglurabasu imana thina nganglakani ai hausi kadaida sakani aibu ithanda sijakrasira ai siba yade aina tawjuruba iral pumba iswar mahakna ngakpinaba ai lainingbasingi mafamda changjaduna makhoi matung injarage haijaruba natana ayu pailete ima nacha yam lankre aibu warobiganu ko ima kasini ima na hakina nakna changbasu ai gamloi daure tathothlei mafam adudagi wan haugatuna tapna lainingba leiribasing adomda sektana chatkirami numi khara haukre tathothlei mahak leitabagi wari kanasu sanade mama oibi mahaksu haibi indabi masabu halakte haina wakhal waba tauramde mana siangkiba yumdudagi tanthokre haiba paudi adumak taribani tathotleina lainingba leibasingi manakta chatkibadu uhoba mi kharana pautambadagi kulgi miyam pumba loina khangnare sangjafam leitadana laining sinakre haina hainarami amaromda nganba madi takheleisu masa masa yanaduna chelami memsa mahakti ingtapi masak matau phajabi mamau ama phangjarani khalubada haraubana loirami ibol sojikti wakhal tare mana tawjaruba aranba pumba tapna tapna khanglaklabada magi nupi amadi majanupada lale hairami majanupa luhongnaba haidana thabak suba satana sel talami numi kharanigi matung nganba takhilei makhoini luhonglami takhilei mahakna mawoini yumsi leirabada mani maku oiba nisu haraujarami ayu anganbagi mairakat-libadu mani makuna mangolda phamlaga yengsei imausia onthoknasu maram okre cha insang thongbuna marol ama hairiba thabakna marol ama phariba haidine nungsi jakre ai so jikti wakhal tarabanida mama imauda nungsibudo aingondasu saru khara khairo kaidoke aina wakhal tana thabakasu chatlasi phau wangang ningdagum sum tawraga leribudubu karigino wakhal nungairambasia amuk kahalaka daure mapana wakhal tarasu nasaksi ubaganya hanagi tawki mayamdo hekta ningsinglaine takhileina ima chalun jaraki hoi lola baba kari jang janinge babana janingba mai mama namau nupina aingonda janing bangleine imau sidi uti asangmado adu oini hekta sasi ipadi uti khara pami nama sina koire bisakhidaba hoi baba yu uti asangmado hauna thonglage asi hairaga takhelei imungda sangkhri memjana imau sigi mangda aibu yoliba haidunine yonda yaribro sinatradi nangnengonda wangang laknaba upai leitaba bungo nang sawgotlodana imong lakdabanina imong naudokpa ngairibro mapana nganglibdu tarduna nganmasu sathawkatlaga mapana thoglai kainu pabu ngangiduba katukari ngangdana sum layawani namong nupina takhraga kaine khandorige haude hauga leidana susu
Iruza maithazana tawro nasakto yingingde nupina ngamdau sakta seli loiri khoi pabasidi nupina ngamdau nupabu kana lege aida iruzarukhige asigi wahaisi harakanise asaina khanglabani natra mama nupina ngamdau nupa legte haima khumdeni la labro o khangzade ai nathata nganghau imong sak thonglisia yarukhige sangkrene siso nupi haiba nupise makoina ngamme haidana mapan thongna henindri sidabu nupi pange hayari braba nupi singi ko nupi di lai